Sohel lại Sohel ai Sohel vì ai mà đang thêm Samsung Galaxy A35 की मतंग दा खरा हाइबिरो हाय VI कनो मधुगी फोन दो फबदी फबको अदो हजिकती आई सजेस्ट तौनिंग मादी दुई फोन दो खितंग कुइरे लॉन्च तौगे चही अमा अनि ममांग लॉन्च तौगे फोन ओय अदुगी मुहूर्ता खगी A56 कुंबा अदुगुम ओइना येंगबना फरानी नौबसु ओइबा खितंग सुमाना येंगबदा लेटेस्ट ओइबनिना खरा फना उरे हाइतारे प्रोक्रास्टिनेशन करी टॉपिक लेगे है टॉपिक के थदोप लेते चिनाव मैं को करी टॉपिक ता वारी सनाजिगे अदुम एतम कमेंट ऑप्शन में चिनाव मैं फोन अफबा अमा लेरे हेक लो बजेट ता है करी फोन ओइदिनो मैम त खंगन बियो मोय फोन पाम्बा लेगेदगी येंगबा मी मैम अम यावरिनी को लाइव से येंगबा अदा मोयदा खुदोंग साबा लेरगदी मदु खंगन बिबो कछु काइदे खले कमेंट इशन बिरो कई फोन नो कई मॉडल नो ममल न क्या आदा कमाइना नो है Realme GT6 ने हाइरी Realme GT6 पाम्बा मी यावरदी लाइव येंगिउसिंग सिदा कमेंट तौसनबिरो नत्रगा फोन नंबर पिनरगा आईडी हाइनरगा फेसबुक आईडी हाइनरगा पाउ फाउनरगा पाम्बा लेरदी लौबा यारनी केनोगी चैनल मिंग से प्रोक्रास्टिनेशन है ना मैम पाम्बा सो यावरकनी हरेन सोइन थोलकनी हुजिक मी अमनी खदन चंग पलंगाइरी मी खरा यामगा अमा नत्र अमनी दी सोइन थोलकनी राकेश सुंद्रा को तब चाक चारबो चाद्री तौदी चारबो चाकसे आइदी चाक लोयरगा चाद्री हरेन कोना लाइफ लोर चारगेन मतमजे याम कना ngनबसु नत्रे हम थेंगबसु नत्रे आई गोइनदे ताउसु वीडियो याम फजब फजब ओइ आई फेसबुक ता ngara हाइपे चंगगा लोइना सिनबु थुंगनु येंगमबने याम कोइबगसु याम चटलमी लाकनिंगे अमतंग लाकतारे आइसु खरा कोइबु बियो दाइदा ओइ लोलिसु खंगदमिना पाउ फाउना ngमददना लमम चथुबु ngमद्रे चाक चारबो ब्रदर चाद्री सोहेल कैमरा सु फजरे प्रोसेसर सु फजरे हाइरी Realme GT6 है मैम पाम यावरदी Realme GT6 लेसन बि औरो गनोगा पाउ फाउना बिरगा ब्रो आईफोन से सिम अनि हापा यादब लेता ब्रो है बोरिस अदु होजिकती अनोबो फोन लॉन्च तौबसिंग छि लोइनमक फिजिकल सिम अमगा ई सिम अमगा दुमाइन ओइना तवि सिम अनि हापसे फिजिकल ओइना सिम अनि हापसे होजिक अनोबो लॉन्च तौबसिंग सिदा इजु उदे थिंगदे दुगा सिम ई सिम ओइना दि सिनबि याबा श्याम याम लाइक फास्ट लाइक तारे होइने याम हेक लाखबगा लाइक अमा लेरमिने साइनी दि लाइक उदे अमा कक लेई मी मैम से मतंग दंग संजरा कुसे लाइक अमा तंग नमसन बिरो VFBP ने नम 13 Pro की मरमदा हाइफेता हाइबिरम है ब्रो 13 Pro से आई 13 सीरीज फाउबसे लोइनमक प्रो ओइगेरा दि नॉन प्रो ओइरसु को 13 प्लस ओइरसु 13 जे अनोबा अहनबा लैगेदब येंगबोय तादे इदि लैहनिंगद्रबा लैहनिंगदे हाइबगा तदि कैनो कांदा खितंग मतमदो सांगे मतम लॉन्च तो गिबसे फोन बुदी याम फरमगनी अहनबा कंडीशन याम फना नत्रगना इवन होगी तौबतबु माये चही जे खरा सांगे लॉन्च तो गिबसे होजिकि मतमदा अपडेट क्या कुछ लाख थकता मुक्सो नत्रगना 16 गुम्बा अनि दुगी लॉन्ग लास्टिंग होना सिनबा याबगी कंडीशन दो हानदगी पाइबा नत्रगना सेकेंड गुम्बा लेबगी येंगबो इतारगदि आईफोन 13 से अदुम फई अदु मोइसे बैटरी दी यामना पिखरे हाइतारे 3250 mAh गुम्बा ओइबनिना बैटरी बैकअप गुम्बा से खरा वाले अदुदुना मस 13 की मॉडल सिंग से होजिकि मतमदा आई रिकमेंड दी तौनिंग दे अदु फोन दी फत्तबदी नतिको मादे फोन दी अदुम यावरिबो प्रोसेसर ए A15 ले A16 लोरम दो माले A15 होय
15 gumba oiramdau male madugi A15 processor su dum yam phaba hojiki matamda Snapdragon 8 generation 3 gumba ga so dum compare tawna dum afaba phone ke processor ne dum fazana dum performance ka di fazana pi mamba iPhone 13 Pro dagi game camera battery khara nuai rani but kuile iPhone 13 se hai hoi iPhone 13 da duni khara de kui ba du da aiso yam suggest tawning de yam ba khang da bagi hang bane ai eSIM physical SIM hai do kai no khang dre hai physical SIM hai ga na khoi na keno do soel khoi na su normal dum hap na ri se pin hapaga pin ejector to ka na SIM lo thok lo sin ya ba khoi na SIM macha am le na ko micro SIM nano SIM ga na khoi na sinari ba hang dai sin ko SIM je tu man physical SIM hai re eSIM hai jina ai mama na video ma da madu pan gi gum taw bani eSIM ni matang da video share gum taw keno ni soel thang na dibo sang ga swing do dum hai du hai ra ke khoi gi SIM du da yaw ri ba khoi na chip ama yaw ri da na ko khoi physical SIM da adu gum chip sing sai ge company sing jina phone du da ma sa gi inbuilt to na hapchalak ba hai tare adu gi chip tu gi number ama lai ne ko adu gi number da tor kan da network carrier sing da provider sing da Jio Airtel Vodafone Idea BSNL boy da so mukhoi da khoi na adu gi number du pi ra kan da madu gi keno do number du da khoi gi SIM du activate tor ko wa ni on adu mai na sina bu pot am khang ne thank you hari hoi bin tomba hai e-light Snapdragon 8 Elite 2 se kawai to bajam no long hai elite ke no se Snapdragon to oidini am se ko yama processor di ma phone no meter ke processor ni ma ji real life ta di ma se kam yamna kai hai ni magi experience aina di pai raga di makti sin adri hojik phogyo na di sin ma du yawo phone ama ta yeng jibani na real life experience ta kayam yamna phabano du di ai hai budu ngamaro duga on paper da di ma so han improve ba no processor oibani ko aduga magi battery power efficient oibasina ngasai gi processor do yamna afaba processor oibani na ngasai gi koina iPhone gumba ngasai da haidam mi do 3300 mAh gumba khatang yaw ta ga se numit chupaga koina battery do khangi do 5000 mAh yaw ba Android ki phone ahong ba 15000 gumba da 10000 gumba da lai ta numit chupaga chataba yawidana ko adumai na battery do yamna consume to power consume oibado asagi battery ga se sangna sir hai tare adu oibani dai di any koina samna hai kan phone da video editing to ribo kholiba sugumba yam heavy application ba ha yam smoothly hang chattabida adum back kano to bungamba adum processor afa processor amma hai tare ma se koigi smartphone sing yoina de adu smartphone haiba wane sigi smartphone da yaw processor je smartphone khata da yawni haiba lete koigi koi kai hani Google ki Chromebook kaina leiba mini laptop ka leidana ko adai tablet kumba daga khoi gi makhal gi application mayam ama moi su dum support tawini moi su dum adu gi processor do phajana heavy task of the ship am lei ibane madu kya no tef maming du ka kaure ko adu daga happy do moi dum phajana atop application mayam phajana run to ngam meba samna hai ka Intel gi Celeron akoi gi 4500 kaina leidana ko de 150 kaina N150 100 kaina leidana adum processor gum ga yengna ro ga de yam thina Snapdragon gano na ga processor de ji Elite 8 Elite 1 2 na ga de yam thina hen gri hai tare mai ge keno se tomba kai lam dei no hai tomba ai di saiton de gi ne Rakesh ha ya wadi di ya ye matao ya ye ko ro wai di tao koi ra ge somda lambi chatpada gari to mo mang gi drai na loli phau da mina mu seran turan tongjellu de karai no Pakistan lom se jangra de farak ta ne ki da la kam da le jikan hana notebook ta kari hai ga dam no da hana itho ta si ba ba ra hi ge ruga la ke to soel na so hai ko mayam su live yeng ni na like am tan annam sen se hai hoi like se masing wat pa du main tawi annam sen bi ra de yam phani yaba sak sabira bro Realme GT7 gi matang da khara khungjaning feature yam phajaba haiba dumati oi hai hoi DKS entertainment sak ti chadri aduga Realme GT7 ma gi feature sing yam phajare ko sai ge gamer sing gi target of phone ama oi bani na ko Realme GT gum se iQOO gum se ko moi je kari haidun on paper da pi ba kano sing GT adu real life ta tum ka syam khena bati na te da hujki matam da 30000 5 sai bo da 30 40000 5
ꯂꯩꯔꯤꯕ ꯐꯣꯟꯁꯤꯡꯁꯦ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯐꯣꯟ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯦꯀꯣ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯐꯤꯆꯔꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯀꯩ ꯍꯥꯏꯅꯤ ꯑꯦꯕ꯭ꯔꯤ ꯐꯤꯆꯔꯁ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯇꯦꯁ ꯇꯧꯒꯗꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯒꯦꯝ ꯁꯥꯟꯅꯕ ꯄꯥꯝꯕ ꯀꯥꯡꯕꯨꯒꯤꯗꯤ ꯇꯣꯉꯥꯟꯅ ꯃꯣꯏꯒꯤ ꯀꯨꯂꯤꯡ ꯆꯦꯝꯕꯔꯒꯨꯝꯕꯒ ꯌꯥꯎꯗꯅ ꯍꯥꯞꯇꯅ ꯇꯧꯔꯤꯁꯦ ꯃꯁꯤꯅ ꯈꯤꯇꯪꯗꯤ ꯐꯣꯟꯗꯨꯗ ꯈꯤꯇꯪ ꯏꯐꯦꯛꯇꯤቭ ꯑꯣꯏꯍꯟꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯒꯦꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯈꯤꯇꯪ ꯄ꯭ꯔꯗꯛꯇꯤꯚ ꯑꯣꯏꯍꯟꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯅ ꯇꯧꯋꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯐꯣꯟ ꯑꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯐꯣꯟꯁꯦ ꯀꯔꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯇꯣꯏ ꯇꯣꯏꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯂꯨꯄꯥ 50,000 ꯄꯤꯕ 60 ꯄꯤꯕ ꯅꯠꯇ꯭ꯔꯒ ꯂꯥꯛ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯑꯇꯥꯡꯕ ꯐꯣꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯥꯏꯐꯣꯟꯗꯕꯨ ꯍꯥꯏꯔꯁꯨ 15 Proꯒꯨꯝꯕ ꯁꯦꯝꯁꯪꯒꯤ ꯒꯦꯂꯦꯛꯁꯤ S25 Ultra ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯂꯩꯔꯤꯗꯅꯀꯣ ꯑꯁꯤꯒꯨꯝꯕ ꯐꯣꯟꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯦꯁ ꯑ ꯄꯔꯁꯟ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯒꯤꯗꯃꯛꯇ ꯐꯅꯕ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯑꯗꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯈꯟꯕꯤꯒꯅꯣꯕ ꯑꯦꯛꯁ ꯔꯤꯌꯦꯜ ꯂꯥꯏꯐ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯩꯁꯦ ꯌꯨꯖꯔ ꯑꯃ ꯑꯣꯏꯅ ꯈꯟꯕꯤꯌꯣꯕꯀꯣ ꯑꯩꯅ ꯌꯥꯝ ꯇꯣꯏꯅꯁꯨ ꯃꯃꯥꯡꯗ ꯑꯗꯨꯝ ꯑꯁꯤꯃꯛ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯩ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯕ ꯑꯩꯁꯦ ꯔꯤꯌꯦꯜ ꯂꯥꯏꯐ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯌꯨꯖꯔ ꯑꯃꯅꯤ ꯑꯗꯣ ꯑꯩꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯐꯣꯟ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯁꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯑꯃ ꯂꯩꯔꯒ ꯄꯤꯕ ꯑꯃ ꯂꯩꯔꯒ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯣ ꯁꯨꯝꯅ ꯈꯛꯀꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯐꯣꯟ ꯑꯇꯥꯡꯕ ꯑꯃ ꯄꯥꯏ ꯍꯥꯏꯅ ꯁꯣ ꯑꯣꯐ ꯇꯧꯕꯒꯤꯗꯃꯛꯇꯗꯤ ꯄꯩꯁꯥꯗꯣ ꯂꯥꯛ ꯊꯥꯗꯕꯒꯤ ꯀꯩꯁꯨ ꯚꯦꯂꯨ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯣ 30,000 40,000 ꯐꯥꯎꯕꯒꯤ ꯔꯦꯟꯖꯁꯤꯗ ꯂꯩꯔꯤꯕ ꯐꯣꯟꯁꯤꯡꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯍꯥꯏ ꯑꯦꯟ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯔꯛꯄꯐꯥꯎ ꯌꯥꯎꯋꯦ ꯍꯥꯏ ꯇꯣꯞ ꯅꯣꯠꯁꯇꯀꯣ ꯑꯗꯩꯗꯤ ꯄ꯭ꯔꯣꯁꯦꯁꯔꯗ ꯑꯗꯨꯗꯩ ꯈꯤꯇꯪ ꯍꯟꯊꯔꯒꯁꯨ ꯌꯥꯝꯅ ꯑꯦꯚꯔꯦꯖꯇ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯋꯤ ꯀꯦꯔꯤꯁꯨ ꯑꯗꯨꯝ ꯆꯥꯎꯅ ꯄꯤꯔꯛꯑꯦ ꯐꯥꯁ ꯆꯥꯔꯖꯤꯡꯒꯨꯝꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ 80 ꯋꯥꯠꯀꯤ ꯐꯥꯁ ꯆꯥꯔꯖꯤꯡꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣꯜ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯗꯨꯗꯤ ꯂꯣꯏꯅꯃꯛ ꯌꯥꯔꯦ ꯚꯦꯂꯨ ꯐꯣꯔ ꯃꯅꯤꯁꯦ 30 to 40 ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏꯅ ꯆꯤꯡꯉꯕꯗ 45 50 ꯐꯧ ꯆꯤꯡ ꯑꯗꯨ 50ꯒ ꯌꯧꯈ꯭ꯔꯒꯗꯤ ꯑꯩꯗꯤ ꯑꯗꯨꯐꯧꯗ ꯁꯖꯦꯁ ꯇꯧꯅꯤꯡꯗꯕꯅꯦ ꯑꯗꯨꯃꯥꯏꯅ 30 to 40 45 ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯕ ꯐꯣꯟ ꯑꯃ ꯂꯩ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯒꯦꯝ ꯁꯥꯟꯅꯕꯒꯤꯕꯨ ꯑꯣꯏꯔꯁꯨ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯏꯚꯟ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯦꯚꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯦ ꯑꯩ ꯐꯣꯟꯗꯒꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯔꯤꯀꯣ ꯌꯥꯝꯅ ꯍꯦꯚꯤ ꯑꯣꯏꯅ ꯃꯣꯔꯥ ꯑꯗꯨꯝꯕ ꯌꯥꯝ ꯆꯥꯎꯕ ꯄꯣꯠꯁꯛ ꯚꯤꯗꯤꯑꯣ ꯔꯦꯟꯗꯔꯤꯡ ꯇꯧꯕ ꯈꯣꯠꯄꯒꯁꯦ ꯌꯥꯝ ꯀꯨꯏꯅꯁꯨ ꯃꯇꯝ ꯁꯥꯡꯅ ꯂꯧꯗꯦꯕ ꯑꯗꯨꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯇꯥꯡꯕ ꯐꯣꯟ ꯂꯩꯗ꯭ꯔꯒꯁꯨ ꯑꯩꯅ ꯑꯩꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤꯃ ꯑꯩ ꯂꯨꯄꯥ 50,000 ꯈꯛ ꯂꯩꯕ ꯑꯩꯅ ꯂꯨꯄꯥ 50,000 ꯄꯤꯕ ꯐꯣꯟ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛ ꯇꯥꯔꯒꯗꯤ ꯑꯩ ꯄꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯁꯨ ꯇꯧꯍꯟꯅꯤꯡꯗꯦ ꯇꯔꯥꯏꯅ ꯄꯩꯁꯥꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯑꯦꯛꯁꯄꯦꯟ ꯇꯧꯊꯣꯛꯄꯗꯤ ꯉꯥꯏꯍꯥꯛꯇꯪꯗ ꯇꯥꯟꯊꯣꯛ ꯑꯗꯨꯝ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯆꯠꯂꯒ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 5ꯗ ꯂꯣꯏꯊꯣꯛꯑ ꯂꯥꯛꯄ ꯌꯥꯏ ꯂꯥꯛ 2 ꯂꯣꯏꯊꯣꯛꯄ ꯌꯥꯏ ꯂꯥꯛꯄ ꯌꯥꯏ ꯇꯥꯟꯕꯗꯗꯤ ꯃꯗꯨ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 1 2 3 4 5 ꯆꯪꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯄ꯭ꯂꯁ ꯑꯩꯒꯤ ꯂꯩꯔꯤꯕ ꯕꯖꯦꯠꯇꯣ ꯑꯗꯨ ꯌꯦꯡꯒꯗꯕꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯕꯖꯦꯠꯇꯨꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯄꯥꯝꯃꯤꯕ ꯀꯦꯃꯦꯔꯥ ꯈ꯭ꯋꯥꯏ ꯁꯦꯡꯕ ꯐꯣꯟ ꯑꯃ ꯄꯥꯝꯃꯦ ꯑꯩꯁꯦ ꯂꯨꯄꯥ 10,000 ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯒꯗꯤ ꯑꯇꯩ ꯐꯤꯆꯔ ꯈꯔꯗꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧ ꯇꯥꯔꯦꯅꯀꯣ ꯂꯣꯏꯅꯃꯛ ꯐꯨꯜ ꯄꯦꯀꯦꯖꯁꯤꯗꯤ ꯂꯣꯏꯅꯃꯛ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯑꯃꯗ ꯂꯣꯏ ꯁꯨꯅꯕꯗꯤ ꯌꯥꯎꯕꯗꯤ ꯌꯥꯎꯔꯣꯏꯕ ꯑꯗꯨ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯈꯛꯇꯪ ꯂꯩꯅꯤ ꯑꯇꯩ ꯐꯣꯟ ꯃꯌꯥꯝꯁꯦ ꯑꯝꯇ ꯁꯤꯠꯂꯔꯣꯏꯗꯅꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯀꯣꯏꯁꯟꯁꯦ ꯏꯁꯥꯅ ꯍꯪꯖꯒꯗꯕꯁꯦ ꯐꯣꯟ ꯑꯃ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯁꯦ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕ ꯄꯥꯝꯃꯤꯕ꯭ꯔꯥ ꯑꯩꯁꯦ ꯚꯤꯗꯤꯑꯣꯒꯨꯝꯕ ꯌꯦꯡꯕꯗ ꯈꯔ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁ꯭ꯀ꯭ꯔꯤꯟ ꯈꯔ ꯌꯥꯝ ꯄꯥꯛꯄ ꯈꯔ ꯆꯥꯎꯕ ꯄꯥꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯁꯦ ꯒꯦꯝ ꯁꯥꯟꯅꯕ ꯄꯥꯝꯃꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯒꯤ ꯕꯖꯦꯠꯁꯤꯅ ꯀꯌꯥꯅꯣ ꯍꯥꯏꯅ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏꯅ ꯂꯨꯄꯥ 3,000 4,000 5,000 ꯐꯥꯎꯕ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯌꯥꯏ ꯑꯗꯨꯗꯒꯤ ꯂꯨꯄꯥ 10 ꯄꯥꯏꯔꯝꯕ ꯑꯩꯅ 15,000 ꯐꯥꯎꯕꯒꯤ ꯁ꯭ꯋꯥꯏ ꯔꯦꯟꯖꯁꯤꯗ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯑꯣꯏꯗꯤ ꯆꯍꯤ 3 4 ꯑꯃ ꯍꯦꯟꯅ ꯁꯥꯡꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯁꯤꯗꯒꯤꯁꯨ ꯈꯤꯇꯪ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯃ ꯑꯩ ꯑꯗꯨꯝ ꯇꯥꯔꯒꯦꯠ ꯇꯧꯕꯗꯤ ꯌꯥꯏ ꯑꯗꯨꯒ 10 ꯄꯥꯏꯔꯤꯕ ꯑꯩꯅ 90ꯒꯤ ꯇꯥꯔꯒꯦꯠ ꯇꯧꯔꯒꯗꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯌꯥꯝ ꯑꯁꯣꯏꯕ ꯑꯃ ꯀꯥꯏꯗꯅ ꯆꯥꯎꯅ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯕ ꯈꯛꯇ ꯅꯠꯇꯦ ꯏꯁꯥꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯀꯣꯏꯁꯟꯁꯦ ꯍꯪꯉꯒ ꯌꯦꯡꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯐꯣꯟꯁꯦ ꯂꯩ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯅꯁꯨ ꯈꯪꯕ ꯑꯩꯅꯁꯨ ꯈꯔ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯒꯥꯏꯗ ꯇꯧꯕ ꯌꯥꯕ ꯃꯇꯥꯡ ꯂꯩꯔꯒꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄꯗ ꯑꯗꯨꯝ ꯑꯩ ꯁꯖꯦꯁ ꯇꯧꯖꯒꯦ ꯑꯩꯅ ꯍꯥꯏꯕꯗꯨꯃꯈꯛꯅ ꯑꯗꯨꯈꯛꯅ ꯂꯣꯏꯅꯃꯛ ꯐꯔꯦ ꯑꯗꯨ ꯍꯦꯛꯇ ꯂꯩꯔꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯍꯥꯏꯔꯣꯏ ꯑꯩ ꯐꯣꯟ 2 3 ꯁꯖꯦꯁ ꯇꯧ ꯀꯥꯟꯗꯨꯗ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯂꯩꯗꯅꯀꯣ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤꯃꯗꯤ ꯑꯩ ꯄꯥꯝꯃꯤ ꯁꯤꯃꯗꯤ ꯄꯥꯝꯗꯦ ꯑꯁꯤꯒꯤ ꯕ꯭ꯔꯥꯟꯁꯤꯃꯗꯤ ꯑꯩ ꯏꯁꯥꯅ ꯄꯥꯝꯖꯩ ꯁꯤ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕꯗꯣ 2 3 ꯁꯖꯦꯁ ꯇꯧꯕꯗꯨ ꯁꯤ 2 3ꯁꯤ ꯃꯅꯨꯡꯗ ꯁꯤꯃꯅ ꯏꯄꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕ ꯑꯃ ꯈꯟꯕꯗꯨꯗꯤ ꯌꯥꯝ ꯂꯥꯏꯅ ꯈꯟꯕ ꯉꯝꯅꯤꯗꯅꯀꯣ ꯍꯧꯖꯤꯛꯀꯤ ꯃꯥꯔꯀꯦꯠꯁꯤꯗ
ꯀꯝꯄꯅꯤꯁꯤꯡꯗꯨꯅ ꯐꯣꯟ ꯀꯌꯥꯅꯣ ꯃꯃꯤꯡꯕꯨ ꯈꯪꯗꯦ ꯃꯁꯛꯁꯨ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯀꯝꯄꯅꯤ ꯑꯃꯅ ꯐꯣꯟ ꯆꯥꯝꯃ ꯆꯅꯤꯅꯤ ꯂꯣꯟꯆ ꯇꯧꯔꯤꯁꯦ ꯑꯗꯨ ꯐꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯕ ꯐꯣꯟ ꯑꯃ ꯂꯩꯅꯕ ꯈꯟꯗꯣꯛꯄ ꯍꯥꯏꯁꯤꯁꯨ ꯑꯔꯥꯏꯕ ꯇꯔꯥꯏ ꯑꯗꯩꯗꯤ ꯄ꯭ꯔꯣꯁꯦꯁꯔꯒꯨꯝꯕ ꯈꯔ ꯐꯖꯍꯜꯂꯒꯅ ꯗꯤꯖꯥꯏꯟ ꯈꯔ ꯊꯤꯔꯛꯄꯒꯨꯝꯕ ꯁꯣꯐꯋꯦꯌꯔ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯃꯌꯥꯝꯁꯤ ꯂꯩꯕꯅ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯆꯃꯝꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯄꯣꯛꯄꯅꯦꯕ ꯑꯗꯨꯅ ꯂꯩꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯑꯩ ꯐꯣꯟꯒ ꯂꯩꯔꯒꯦꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯂꯩꯗ꯭ꯔꯤꯉꯩꯗ ꯑꯦꯠꯂꯤꯁ ꯃꯣꯏꯁꯨ ꯂꯩꯔꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯦꯡꯉꯨ ꯑꯗꯨꯒ ꯃꯣꯏꯒꯤ ꯔꯤꯚ꯭ꯌꯨꯒꯨꯝꯕ ꯑꯗꯩꯗꯤ ꯀꯁꯇꯃꯔꯁꯤꯡꯅ ꯀꯔꯤ ꯍꯥꯏꯔꯤ ꯂꯩꯔ ꯃꯇꯨꯡꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯀꯥꯏꯁꯤ ꯈꯔ ꯅꯣꯡꯃ ꯅꯤꯅꯤ ꯔꯤꯁꯔꯁ ꯇꯧꯕꯗꯨꯅ ꯑꯩꯅ ꯅꯣꯡ ꯅꯤꯅꯤꯈꯛ ꯔꯤꯁꯔꯁ ꯇꯧꯍꯧꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯊꯥꯗꯒꯗꯧꯔꯤꯕ ꯂꯨꯄꯥ ꯂꯤꯁꯤꯡ 15, 20, 30, 50 ꯑꯩꯒꯤ ꯕꯖꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨ ꯃꯥꯡꯉꯣꯏꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯍꯦꯛꯇ ꯈꯟꯊꯍꯧꯗꯗꯅ ꯐꯖꯩ ꯅꯠꯇ꯭ꯔꯒ ꯄꯥꯝꯃꯦꯅ ꯂꯩꯁꯜꯂꯨꯔꯒ ꯂꯩꯔꯨꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯥꯝꯃꯛꯇꯕꯁꯨ ꯌꯥꯎꯕꯅꯦꯀꯣ ꯑꯗꯩ ꯃꯊꯛꯇ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯔꯛꯇꯕꯁꯨ ꯃꯌꯥꯝ ꯂꯩꯗꯅ ꯌꯣꯟꯊꯣꯛꯑꯒꯦ ꯑꯩ ꯄꯥꯝꯃꯛꯇ꯭ꯔꯦ ꯀꯥꯏꯅ ꯇꯧꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦ ꯑꯗꯨꯝ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯈꯤꯇꯪ ꯃꯇꯝ ꯈꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯗ ꯍꯥꯏꯔꯒ ꯋꯥꯈꯜꯁꯦ ꯈꯤꯇꯪꯁꯦ ꯃꯁꯤꯒ ꯆꯥꯛ ꯑꯣꯏꯅꯦꯅ ꯈꯜꯂꯦ 17 ꯚꯤꯌꯔꯁ ꯑꯩ ꯃꯣꯏꯁꯦ ꯑꯃꯃꯝ ꯂꯥꯏꯛ ꯅꯝꯁꯤꯟꯕꯗꯤ ꯑꯩꯅ ꯅꯝꯕꯅꯦꯁꯨ ꯀꯅꯥꯁꯨ ꯈꯪꯗꯧ ꯅꯠꯇꯦ ꯑꯗꯣ ꯃꯤ ꯌꯦꯡꯕꯗ 10ꯃꯛꯅ ꯅꯝꯁꯤꯜꯂꯛꯄꯗ ꯑꯗꯨꯝ ꯄꯩꯁꯥ ꯇꯤꯡꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯂꯥꯏꯛ ꯅꯝꯁꯤꯟꯕꯤꯕꯗꯤ ꯌꯥꯕꯖꯥꯠꯅꯦ ꯃꯁꯤꯃꯗꯤ ꯑꯩ ꯈꯣꯏꯊꯧ ꯊꯧꯕ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯔꯣꯏꯒꯦ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯗꯨꯝ ꯅꯝꯁꯤꯟꯕꯤꯔꯛꯑꯣ ꯅꯝꯐꯝꯗꯤ ꯃꯊꯛꯇ ꯌꯥꯎꯕꯅꯦ I am from Dubai ꯍꯥꯏꯔꯤ ꯇꯣꯝꯕꯅ ꯇꯣꯝꯕ ꯑꯗꯨꯗꯤ ꯗꯨꯕꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩ ꯍꯥꯏꯅꯤ ꯁꯪꯁꯥꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯕ ꯁꯤꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤꯀꯣ ꯍꯦꯄꯤꯌꯦꯁꯇꯤ ꯅꯠꯇꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯈꯔ ꯌꯥꯝꯃꯤ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯈꯔ ꯈꯦꯠꯅꯩ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯛꯖꯔꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒꯤꯀꯣ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤꯗ ꯂꯩꯕꯥꯛꯇꯨꯗ ꯀꯟꯇ꯭ꯔꯤꯗꯨꯗ ꯇꯦꯛꯁ ꯂꯩꯇꯕ ꯇꯦꯛꯁ ꯂꯧꯗꯕ ꯁꯤꯇꯤꯖꯦꯟꯁꯤꯡꯒꯤ ꯔꯥꯏꯠꯀꯁꯦ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯌꯥꯝ ꯑꯗꯨꯝꯕ ꯅꯨꯡꯉꯥꯏꯕ ꯀꯟꯇ꯭ꯔꯤꯒꯁꯦ ꯆꯠꯄ ꯄꯥꯝꯕꯒꯤ ꯁꯨꯝ ꯌꯦꯡꯉꯦ ꯊꯤ ꯈꯔ ꯄꯥꯏꯀꯣ ꯑꯗꯨꯗꯩꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯀꯟꯇ꯭ꯔꯤꯁꯤꯗꯤ ꯐꯤꯟꯂꯦꯟꯁꯤꯗꯤ ꯍꯦꯄꯤꯌꯦꯁ ꯀꯟꯇ꯭ꯔꯤꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯁ꯭ꯋꯤꯖꯔꯂꯦꯟ ꯀꯥꯏꯁꯦ ꯃꯤꯅ ꯐꯖꯩ ꯅꯨꯡꯉꯥꯏ ꯍꯥꯏꯅꯩꯁꯦ ꯃꯣꯏꯒꯤ ꯂꯩꯍꯧꯔꯦ ꯐꯤꯟꯂꯦꯟ ꯌꯧꯈ꯭ꯔꯒꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯀꯜꯆꯔꯗꯨꯒꯤ ꯈꯦꯠꯅꯕꯁꯨ ꯂꯩ ꯑꯩꯈꯣꯏꯒꯤꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ ꯆꯍꯤ 30-ꯕꯨꯁꯨ ꯍꯦꯜꯂꯦꯀꯣ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯏꯃꯥ ꯏꯄꯥꯒ ꯂꯩꯃꯤꯟꯅꯔꯤ ꯏꯃꯥ ꯏꯄꯥꯒꯤ ꯌꯨꯝꯗ ꯏꯚꯟ ꯑꯩꯒꯤ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯃꯥ ꯏꯄꯥꯗ ꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯔꯒ ꯂꯩꯗꯅꯀꯣ ꯑꯩ ꯄꯩꯁꯥ ꯊꯣꯛꯇꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯃꯇꯨ ꯃꯆꯥ ꯊꯤꯔ ꯐꯥꯎꯕꯗ ꯃꯃꯥ ꯃꯄꯥꯅ ꯊꯥ ꯂꯩꯅꯦꯕ ꯃꯆꯥ ꯃꯁꯨ ꯐꯥꯎꯗ ꯃꯃꯥ ꯃꯄꯥꯅ ꯉꯁꯥꯏꯒꯤ ꯁ꯭ꯀꯨꯜ ꯊꯥꯕ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯤꯅ ꯇꯝꯃꯤꯅꯦꯕꯀꯣ ꯑꯗꯣ ꯐꯤꯟꯂꯦꯟꯒꯨꯝꯕ ꯀꯟꯇ꯭ꯔꯤꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯆꯍꯤ 35 ꯁꯨꯔꯛꯄꯗꯒꯤ ꯃꯃꯥ ꯕꯕꯥꯗꯒꯤ ꯇꯣꯉꯥꯟꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯁꯥꯅ ꯇꯥꯟꯖꯔꯒ ꯃꯁꯥꯒꯤ ꯃꯌꯨꯝ ꯚꯔꯥꯕꯨ ꯑꯣꯏꯔꯁꯨ ꯌꯨꯝ ꯃꯁꯥꯅ ꯌꯨꯝ ꯇꯧꯖꯔꯀꯥꯟꯗ ꯑꯗꯨꯒ ꯍꯤꯡꯉꯒ ꯂꯩ ꯑꯗꯨꯅ ꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕꯒꯤ ꯆꯥꯡꯁꯦ ꯋꯥꯠꯄ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯁꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯃꯁꯥ ꯃꯁꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨ ꯃꯁꯛ ꯈꯪꯉꯅꯤ ꯄꯩꯁꯥ ꯇꯥꯟꯕ ꯀꯔꯤꯅꯣ ꯑꯋꯥꯕ ꯃꯁꯛ ꯈꯪꯉꯕꯅꯤꯅ ꯉꯁꯥꯏ ꯃꯤ ꯑꯃꯗ ꯈꯠꯅꯅꯤꯡꯕ ꯆꯩꯅꯤꯡꯕ ꯑꯗꯩꯗꯤ ꯃꯤ ꯑꯃꯒꯤ ꯐꯠꯇꯅꯕ ꯃꯥꯡꯅꯕ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯨꯁꯨ ꯄꯣꯛꯇ꯭ꯔꯦ ꯃꯇꯝꯁꯨ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯧꯅꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯇꯥꯔꯒꯗꯤ ꯐꯤꯟꯂꯦꯟꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯞꯅꯤ ꯏꯟꯗꯤꯌꯥꯒ ꯌꯦꯡꯉꯗꯤ ꯔꯦꯡꯀꯤꯡꯗ ꯏꯟꯗꯤꯌꯥꯗꯤ ꯃꯃꯩꯗꯅꯦ ꯑꯩꯈꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯒ ꯌꯦꯡꯅꯕꯗ ꯑꯩꯈꯣꯏꯅ ꯐꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯌꯦꯡꯅꯕꯗ ꯑꯩꯈꯣꯏꯅ ꯐꯔꯦ ꯃ꯭ꯌꯥꯟꯃꯥꯔꯒ ꯌꯦꯡꯅꯕꯗ ꯑꯩꯈꯣꯏꯅ ꯐꯔꯦꯅ ꯑꯩꯈꯣꯏ ꯑꯀꯣꯏꯕꯁꯤꯗ ꯐꯠꯇꯕ ꯉꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯐꯔꯕꯩ ꯃꯥꯟꯕ ꯋꯥꯅꯦꯕꯀꯣ ꯑꯗꯨꯝꯕ ꯔꯦꯡꯀꯤꯡꯗ ꯌꯦꯡꯉꯨꯔꯗꯤ ꯏꯟꯗꯤꯌꯥꯁꯦ ꯃꯃꯩꯗ ꯃꯊꯨꯟꯗ ꯊꯤꯔꯛꯄꯗꯕꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯋꯥꯔꯤ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯗꯨꯕꯥꯏꯗ ꯂꯩ ꯍꯥꯏ ꯇꯣꯝꯕꯅ ꯗꯨꯕꯥꯏꯗꯣ ꯃꯌꯥꯝꯅ ꯆꯠꯀꯦ ꯐꯪꯅꯗꯕꯅꯤ ꯑꯁꯦꯡꯕꯒꯤ ꯃꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯂꯩꯔꯝꯒꯅꯤꯁꯨ ꯑꯩꯅ ꯊꯥꯖꯩ A56ꯀꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ VM ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯩꯅꯣꯅꯦ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ Exynos 1450 ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯕꯅꯤꯀꯣ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯑꯩꯅ A55ꯒ ꯌꯦꯡꯅꯔꯝꯕꯅꯤ A55ꯇꯣ ꯃꯤꯅ ꯑꯗꯨꯝ ꯍꯪꯉꯛꯄ ꯌꯥꯎꯏꯀꯣ ꯀꯃꯥꯏꯅ ꯇꯧꯕ ꯐꯣꯟꯅꯣ ꯈꯣꯠꯅꯣ ꯍꯥꯏꯅ ꯇꯧ ꯀꯥꯟꯗ A55ꯒ ꯌꯦꯡꯅꯕ ꯃꯇꯝꯗ A56ꯁꯤꯅ ꯄꯔꯐꯣꯔꯃꯦꯟꯁꯇ ꯑꯗꯩꯗꯤ ꯕꯦꯇ꯭ꯔꯤ ꯕꯦꯛꯑꯞ ꯄꯤꯕꯗ ꯑꯗꯩꯗꯤ ꯀꯦꯃꯦꯔꯥꯒꯗꯤ ꯑꯗꯨꯝ ꯏꯃꯥꯟ ꯃꯥꯟꯅꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗ A56ꯇꯨꯅ ꯈꯤꯇꯪ ꯍꯦꯟꯅ ꯐꯕ ꯐꯣꯟ ꯑꯃ ꯑꯣꯏꯌꯦꯅ ꯑꯩꯅ ꯑꯗꯨ ꯁꯖꯦꯁ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯕꯖꯦꯠ ꯔꯦꯟꯖꯇꯨꯗ ꯑꯗꯨꯅ ꯁꯦꯝꯁꯪꯒꯤ ꯐꯣꯟꯗ ꯂꯩꯒꯦ ꯅꯤꯡꯉꯝꯕ ꯇꯥꯔꯒꯗꯤ A55 56 ꯑꯅꯤꯁꯦ ꯀꯟꯐ꯭ꯌꯨꯁꯀꯨꯝꯕ ꯂꯩꯔꯝꯕ ꯅꯠꯇ꯭ꯔꯒ A35ꯒꯨꯝꯕ ꯍꯣꯏ ꯄꯩꯁꯥꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯕ ꯂꯩꯅꯤ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯣꯚꯔꯑꯣꯜ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯥꯏ A56ꯇꯨꯅ ꯈꯔ ꯐꯅꯦꯅ ꯈꯜꯂꯦ
Saiton kari lekaidagino brother haye. Procrastination ta channel sin hangi ko ai leifam se. Saiton se sumain tawe. Saiton ni matang da ai saiton da ni na wahang ja ngam ne na ai na khang ma si dai popam ni mi sala loi hotro ho uin na ko da mai na mi swaina mi ushan kan da asmo yena kha da doi hinu pam bi ho do somna kan da doi boroi pam bi ho do loi khang ne na haidara ge matang haidara ge. Saiton se lekai yam leite. Saiton da lekai ahum gumba lei. Ada aigi lekai aidi mina kai lekai din hong mutam da aidi adu lekai adai lekai na amta haide ngasi bawdo kari mo haide buko masi aigi wakhlon mina lali haram be chumi haram be aigi wakhlon makhale aigi certificate ta su ko saiton kadang thai bu awang makha maning mayai adu ada bazar nunjar karim hapte aije ke hene pam da bai tare ina dumaina khaidok podo saiton hai saiton lore ꯈꯣꯏꯒꯤ ꯁꯥꯏꯇꯣꯟ ꯍꯥꯏꯕꯁꯦ ꯑꯄꯨꯟꯕꯁꯦ ꯑꯩꯒꯤ ꯂꯩꯀꯥꯏꯅꯤ ꯑꯩꯒꯤ ꯂꯝꯅꯦꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯎꯕ ꯂꯝꯁꯨ ꯅꯠꯇꯦ ꯌꯥꯝ ꯄꯤꯛꯄ ꯂꯝ ꯑꯃꯅꯤꯀꯣ ꯑꯗꯨꯅ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯁꯥꯏꯇꯣꯟꯁꯦ ꯑꯄꯨꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝ ꯆꯥꯎꯋꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯅꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯋꯥꯔꯗ 9 ꯂꯩꯌꯦꯕꯀꯣ ꯁꯥꯏꯇꯣꯟꯁꯦ ꯋꯥꯔꯗ 9 ꯂꯩ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯇꯣꯟꯁꯤꯅ ꯋꯥꯔꯗꯁꯦ ꯅꯝꯕꯔ 2 ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗ ꯃꯤꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯥꯏꯇꯣꯟꯗꯩꯅꯤ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯋꯥꯔꯗꯇꯣ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯂꯝ तसेंग हाइकदि लम निपाने तोंगान तोंगान लम निपाने बको अदुना अदुई मनुंगदुदा साइटोन ना असेंग प्रॉपर साइटोन दुदगिनी अदुगा लेकाई हाइतारगदि लेकाई खराबुदि ले अदु आइगि ओनदि लेते लेकाइस आइदि साइटोन आइदि साइटोन आइगि सर्टिफिकेट असु को दुम येंगो बको एनी आइ उतलाक तंग मतंग साकान उलक के बको आइगि सर्टिफिकेट तबु ओइगरा आइगि आई कार्ड तबु ओइगरा आइगि आधार करिमता द ओनली साइटोन नो अवांग मखा मनिंग मयाई म करी करा अम लेते इंगोंदा join tawjare yamba hai tombana tomba hoi kano tawsan biro subscribe tawdriba ngasi kak thengna bo ita de subscribe tawsan biro ego ai channel se video se yam toina budi thagatabni ko ai hapta amada amak adu yamna thagatpa su matam so aingonda su laitabagi ai so ngamdabagi yam thadhaga ning yam semning nge do video sem bai su arai bu thabu umti oi dibako adutuna ai yam toina thagpa ngamde dum maram mal sumain hapta amda momo khoi mayam sumain thengnai sumain dum thengnaraga yes iPhone 15 Pro thoibi hobby jamna ko 15 Pro Max ta Mobile Legend hai ramas ML z download toba ya da leire hai dudi keno se Mobile Legend gumba se moi gi iPhone gi di khoi gi Apple Store gi App Store gi tongan lobuni na khoi gi kari hai ni Sony sorry Samsung Sony engine je tum leire ya Android ki phone di Google ki Play Store sing degi download tawidana khoina adumaina mai su download tawbagi link natragana khoi gi yadrido maram se aigi wakhandadi thoina masi khoi gi India dadi hoi PUBG gumbadi thing thara launch tawrakredana kunta ai sungchan san ade ai phone da game amo yawde ba aduduna game matang di khangdre ado adumaina yaba gadi yengbiro aduga third party link kumba migi kano share to link tagi gumba yabani haitaraga Telegram link kumba adugumba daide aide click tawraga download tawbadudi sungtawdi to honingde masi aigi oina kari haini privacy je khoigi phone khoigi mina hack tawgiba yabagi natraga naigi data mayam se database tawba yabagi option jam chaum leibadu ko imadu dei sungtaw to honingde haitare khoi aina ngasi dagina tha ama makhai ama ni muki mamangda youth life tha matam da so ai hybrid pan gi bane ba mayam da khoi na hojikan yam kanna mayam na train oinariba hogi AI gi photo ama gibli every kind adu mayam na AI gi photo khoi isa gi photo upload tarakan AI na generate to photo ama download tarakan da mayam na status tamna ba photo share tongna ba di Facebook da thagan ba ke do mayam to iko ai mayam train ni yam pam nai yam viral jam moine mayam yam jano to noi ba pot mo edo ai di to sto gi ngasi ba to sto roi ai mayam da to ga noi suggest to gi nei haije gi nei tare masi kai no hai kan da ekoi gi data mayam ji photo bo ita so any information data gi matam hojiti data gi warfare ni
data yam laiba mina yam singe samna har kan da aina kana ko nupa natraga nupi amagi maramda information je data ni ko data se khang khai ai se maundagi superior oi bus ai mabu aina khudum chanba ngam base head duine samna har kan da aina nupa nupi mama je adui lamda lei adu dai da chatli magi maming adu koi mai mapa maming adu kai mama maming adu koi ma adu ni ma mana asumba chinjak chaninge ma sumba firon se papa mi haiba information me anjin oi len ka ina maondo kai hani ma do aina khudum chanba natraga na aina ma aran thapam tawgen tro kan tarai line thon bodo adu mai na sai gi ai de khoina upload to photo data me am ji khomjalaga mayam data ji khomjalaga kan moi data ji analyze to kan da kari no aina khoi gi user sing jina pami su kai no ai ji moi thiraga leiri ne adu dai du da khudong chaba pi bani hai tare ko aduna ekhoi husik si matang sida amuk kanom tang side amga mari budi sum khara lein laga yamna budi lein amte amak ka pusalake ba mayam ju facebook ta kaida uram mani taram mani handak ta asami no pi ma archi podu kon hai bra kai no pi ma yam viral loi bado yam sing hai da khoi gi us ki porn industry da changre khot kre ka hai na ma gi Instagram followers to 2k 3k 20k dai leram baduna ekta millions of subscriber followers mayam ma shoot gi dan hafta ma manungda adu kari no haina hozik yeng kan da asengwa image na lamdre ba ma do ai na generate to photo ai na generate to video oi leram me aduna ai na generate to photo video sing do thadura ga adu su ma masana nataba ma ga hana khangna manu pa boyfriend amana ai dagi generate to ga dum ba video thado ga photo thado ga upload to khat po oile hoji police na fare dana ko case tore aduna aigi photo aigi videos kum base ko even facebook daga thaga lig jai ki khala ne ai tare akoi ai budi kesu to roi kana gum ba ma dadi madu mi na to gyang to ra ga de dum to be ai badu ki photo video me am da lai tar ga de adu dagi generate ai dagi generate to kan ai gi sak che thu la kan da ran ma saran turan adum ba thabak me am to ra tar ga di ai ijat nu jat ti tu khra kan da asai gi kaino num me am nu khangam mani ko ai no ji hai je kitang kha hai bu aduna ꯑꯩꯈꯣꯏꯒꯤ ꯗꯦꯇꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯐꯥꯎꯗ ꯑꯩꯅ ꯒꯨꯒꯜꯗ ꯐꯦꯁꯕꯨꯛꯇ ꯏꯟꯁꯇꯥꯗ ꯑꯗꯩꯗꯤ ꯑꯦꯃꯥꯖꯣꯟꯗ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯋꯦꯕꯁꯥꯏꯠ ꯃꯌꯥꯝ ꯑꯁꯤꯗ ꯂꯣꯒꯏꯟ ꯇꯧꯕꯁꯤꯗ ꯑꯩꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯩꯒꯤ ꯏꯃꯦꯜ ꯑꯥꯏ ꯗꯤ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯩꯒꯤ ꯕꯦꯡꯀꯤꯡ ꯗꯤꯇꯦꯜꯁ ꯂꯣꯏ ꯂꯩꯈ꯭ꯔꯕꯅꯦ ꯁꯤꯐꯥꯎꯗ ꯄꯥꯝꯗꯅ ꯂꯣꯏꯅ ꯍꯨꯔꯥꯜꯂ ꯌꯣꯟꯗꯣꯏꯅꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯐꯣꯟ ꯂꯥꯛꯑꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔꯇꯦꯜ ꯖꯤꯑꯣ ꯀꯝꯄꯅꯤꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯍꯥꯏꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯂꯣꯟ ꯂꯧꯕꯤꯕꯨ ꯍꯥꯏꯔꯁꯨ ꯑꯗꯩꯗꯤ ꯑꯁꯤꯒꯤ ꯄꯣꯠꯁꯤꯃꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯑꯣꯏꯔꯁꯨ ꯅꯝ ꯐꯣꯟ ꯃꯌꯥꯝ ꯂꯥꯛꯏꯗꯣ ꯑꯗꯣꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯣꯝꯒꯤ ꯗꯦꯇꯥ ꯑꯗꯣꯝꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯗꯣꯝ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯑꯗꯣꯝꯒꯤ ꯏꯟꯀꯝꯁꯤ ꯆꯍꯤ ꯑꯃꯗ ꯏꯟꯀꯝ ꯂꯨꯄꯥ ꯀꯌꯥ ꯂꯥꯛꯄ ꯃꯤꯅꯣ ꯄꯩꯁꯥ ꯊꯣꯛꯄ ꯃꯤꯔ ꯊꯣꯛꯇꯕ ꯃꯤꯔ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯤꯔ ꯇꯝꯗꯕ ꯃꯤꯔ ꯍꯩꯕ ꯃꯤꯔ ꯍꯩꯇꯕ ꯃꯤꯔ ꯍꯥꯏꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯦ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗꯨꯗ ꯗꯦꯇꯥꯁꯦ ꯂꯩꯈ꯭ꯔꯕꯅꯦ ꯌꯣꯟꯊꯣꯛꯈ꯭ꯔꯕꯅꯦꯕ ꯀꯅꯥꯅ ꯌꯣꯟꯊꯣꯛꯏꯅꯣꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯗꯦꯇꯥꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯑꯩ ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯈꯜ ꯑꯃꯅꯤ ꯁꯝꯅ ꯑꯩꯒꯤ ꯏꯁꯛ ꯑꯩꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯩꯈꯣꯏꯅ ꯄꯔꯁꯅꯦꯜꯂꯤ ꯈꯪꯅꯕ ꯁꯨꯃꯥꯏꯅ ꯏꯟꯇꯔꯅꯦꯠꯇ ꯑꯩꯒꯤ ꯗꯦꯇꯥꯁꯤꯅ ꯑꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒꯨꯝꯕ ꯊꯥꯔꯠ ꯄꯥꯔꯇꯤ ꯂꯤꯡꯛ ꯃꯌꯥꯝꯅꯒ ꯁꯤꯌꯔ ꯇꯧꯔꯛꯄ ꯑꯁ ꯉꯁꯤꯗꯤ ꯑꯝꯕꯥꯅꯤꯒꯤ ꯕꯥꯔꯗꯦꯅꯤ ꯖꯤꯑꯣꯒꯤ ꯔꯤꯆꯥꯔꯖ ꯐ꯭ꯔꯤꯗ ꯄꯤꯔꯦ ꯀꯥꯏ ꯂꯤꯡꯛꯁꯦ ꯃꯤꯉꯣꯟꯗ ꯃꯉꯥꯗ ꯁꯤꯌꯔ ꯇꯧ ꯀꯥꯏꯅ ꯇꯧꯕ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯨꯝꯕꯗꯣ ꯀ꯭ꯂꯤꯛ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯨꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯗꯨꯗꯒꯤ ꯐꯣꯟ ꯍꯦꯛ ꯇꯧꯈꯤꯕ ꯌꯥꯏ ꯑꯗꯣꯝꯒꯤ ꯗꯦꯇꯥ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯣꯏꯅ ꯑꯦꯛꯁꯦꯁ ꯇꯧꯔꯀꯥꯟꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯛꯄ ꯌꯥꯏꯀꯣ ꯑꯗꯨꯅ ꯑꯗꯨꯝꯕ ꯇꯧꯍꯟꯅꯤꯡꯗꯦ ꯃꯁꯤ ꯃꯇꯥꯡꯗ ꯀꯗꯥꯏꯗꯒꯤ ꯆꯪꯉꯛꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯁꯣꯛꯄ ꯀꯥꯎꯔꯦ ꯑꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯄꯥꯔꯛꯀꯦ ꯀꯞꯄ ꯇꯥꯕꯅꯤ ꯊꯣꯏꯕꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯈꯔꯗꯤ ꯁꯥꯟꯅꯅꯤꯡ ꯇꯥꯔꯒꯗꯤ ꯀꯞꯄꯗꯤ ꯀꯞꯄꯣꯏ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯇꯥꯕꯅꯤꯀꯣ ꯀꯩꯗꯧꯕꯩ ꯀꯞꯄꯨꯅꯤ ꯍꯥꯏꯒꯦ ꯑꯗꯣ ꯒꯦꯝ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯋꯥꯔꯧꯕ ꯌꯥꯗꯦ ꯒꯦꯝꯗꯤ ꯑꯩ ꯁꯨꯡꯁꯥꯟ ꯁꯥꯟꯅꯗꯦ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯒꯦꯝ ꯑꯝꯇꯁꯨ ꯍꯥꯞꯇꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯒ ꯍꯣꯏ ꯇꯥꯏꯝ ꯄꯥꯁꯀꯤ ꯀꯩꯒꯤ ꯁꯥꯟꯅꯅꯤꯡꯕ ꯅꯣꯡ ꯐꯥꯗꯣꯛꯄꯗꯤ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯅꯤ ꯐꯣꯟ ꯒꯦꯝ ꯁꯥꯟꯅꯗ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯒꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯌꯥꯕ ꯑꯗꯨꯝ ꯇꯥꯏꯝ ꯄꯥꯁ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯃꯔꯛ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤ ꯀ꯭ꯔꯁ ꯁꯒꯥꯗꯣ ꯀꯦꯟꯗꯤ ꯀ꯭ꯔꯁꯇꯣ ꯌꯥꯝ ꯁꯥꯟꯅꯔꯝꯃꯦ ꯀꯦꯟꯗꯤ ꯀ꯭ꯔꯁꯇꯣ ꯌꯥꯝ ꯁꯥꯟꯅꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯁꯥꯟꯅꯗ꯭ꯔꯦ ꯂꯧꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅ ꯒꯦꯝ ꯑꯝꯇ ꯍꯥꯞꯇꯦ ꯑꯩ Is nothing 3A phone good in this generation? Slap and thaba unknown. Yes, nothing 3A is a very good phone. It's I think it's under 25,000. Yes, 25K. So if you're looking for nothing 3A, it's definitely a good phone. Under 25,000. I was suggesting this phone to some of I thousand. If you are planning to buy nothing phone 3A, then it's definitely a good choice for you. And I think it's a new for Gen Zs, for people who are
young generation, they definitely they would like this styling, like transparent like designs, and even nothing is a good company recently started company, but it is founded by former OnePlus founder Kalpi. So I think it's very good, decent. You can go for this. Procrastination and nothing is not good, but looks cool. Hai. Hoy, it's look also cool, but I think the procrastination in this case, I think 25 in the under 25,000, it's a definitely a good phone. ꯇꯁꯦꯡꯅ ꯈꯪꯗꯕꯒꯤꯅꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯊꯣꯏꯕꯤ ꯃꯗꯨꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯒꯤ ꯒꯦꯝ ꯗꯥꯎꯟꯂꯣꯗ ꯇꯧꯕꯒꯤ ꯃꯇꯥꯡꯗꯣ ꯑꯩ ꯍꯧꯖꯤꯛꯇꯁꯨ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩ ꯒꯦꯝꯒꯨꯝꯕ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒꯁꯨ ꯑꯩ ꯁꯥꯟꯅꯗꯦꯕ ꯅꯣꯡꯃꯇꯀꯣ ꯑꯩ ꯐꯣꯟꯁꯤꯗ ꯒꯦꯝ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦꯕ ꯑꯗꯨꯒ ꯃꯗꯨ ꯌꯥꯗ꯭ꯔꯤꯗꯣ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯑꯦꯞ ꯁ꯭ꯇꯣꯔꯗꯨꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯥꯏꯐꯣꯟꯒꯤ ꯑꯦꯞ ꯁ꯭ꯇꯣꯔꯗꯨꯗ ꯕꯛꯁ ꯂꯩꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯗꯨ ꯃꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯄꯦꯗ ꯚꯔꯖꯟꯒꯨꯝꯕ ꯑꯣꯏꯅ ꯂꯩꯔꯀꯥꯟꯗ ꯐ꯭ꯔꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯗꯕꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯏꯟ ꯀꯦꯁ ꯌꯥꯗ꯭ꯔꯒꯗꯤ ꯁꯥꯟꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ iPhone-ꯒꯤꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ Android-ꯀꯨꯝꯕꯗꯗꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯤꯌꯔ ꯇꯧꯅꯕꯁꯨ ꯌꯥꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯌꯔ ꯇꯧꯔꯀꯥꯟꯗ APK ꯐꯥꯏꯜ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯀꯥꯟꯗ ꯏꯟꯁꯇꯣꯜ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯝꯇꯪ ꯌꯦꯡꯉꯣ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗ ꯌꯥꯎꯔꯒꯗꯤ ꯑꯗꯨꯒꯨꯝꯅ ꯑꯇꯣꯞꯄ ꯑꯜꯇꯔꯅꯦꯇꯤቭ ꯑꯣꯞꯁꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯑꯦꯞ ꯁ꯭ꯇꯣꯔ ꯂꯣꯀꯦꯁꯟ ꯆꯦꯟꯖ ꯇꯧꯊꯣꯛꯑꯣ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯑꯦꯞ ꯁ꯭ꯇꯣꯔ ꯑꯦꯄꯜꯒꯤ ꯑꯦꯞ ꯁ꯭ꯇꯣꯔꯗ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯂꯦꯖꯦꯟꯁꯤ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯕꯦꯟ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯄꯥꯎꯁꯦ ꯃꯩ ꯆꯞ ꯆꯥꯅ ꯏꯟ ꯀꯦꯁ ꯑꯣꯐ ꯃꯣꯕꯥꯏꯜ ꯂꯦꯖꯦꯟꯁꯤ ꯏꯟꯗꯤꯌꯥꯗ ꯕꯦꯟ ꯇꯧꯈꯤ ꯇꯥꯔꯗꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯣꯀꯦꯁꯟ ꯍꯥꯞꯇꯥꯔꯒꯗꯤ ꯗꯥꯎꯟꯂꯣꯗ ꯇꯧ ꯌꯥꯗꯣꯏꯅꯦꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯇꯝ ꯑꯃ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯂꯦꯖꯦꯟ ꯍꯧꯖꯤꯛꯅ PUBG ꯃꯣꯕꯥꯏꯜꯗꯣ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜ ꯑꯗꯨꯝ ꯍꯥꯏꯇꯥꯏ ꯃꯃꯤꯡ ꯑꯅꯧꯕꯗꯣ PUBGꯒꯤ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯑꯗꯨ PUBG ꯊꯤꯡꯈꯤ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯏꯟꯗꯤꯌꯥꯒꯤ ꯂꯣꯀꯦꯁꯟꯗ ꯌꯥꯗꯕ ꯃꯇꯝꯗ VPN ꯍꯥꯞꯄꯀꯥꯟꯗ ꯗꯥꯎꯟꯂꯣꯗ ꯇꯧꯔꯀꯥꯟꯗ ꯁꯥꯟꯅꯩꯕ ꯃꯌꯥꯝ ꯁꯥꯟꯅꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯀꯦꯁ ꯑꯃꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯗꯨꯃ ꯍꯥꯏꯐꯦꯠꯇꯪ ꯆꯦꯟꯖ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯕꯤꯄꯤꯟꯅ ꯑꯗꯨꯒ ꯑꯃꯅ iOS ꯀ Android ꯀ ꯑꯅꯤꯁꯦ ꯀꯅꯥꯅ ꯀꯔꯝꯕꯅ ꯍꯦꯟꯅ ꯂꯥꯛꯆꯒꯦ ꯍꯥꯏ ꯃꯁꯤ ꯌꯨꯖꯔꯁꯤꯡꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯕꯤꯄꯤꯟ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯑꯩꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯉꯁꯥꯏꯗꯒꯤꯁꯨ ꯌꯥꯝ ꯁꯥꯡꯅ ꯀꯨꯏꯅꯁꯨ ꯑꯩ ꯍꯥꯏꯈ꯭ꯔꯦꯗꯅꯀோ ꯑꯩꯗꯤ ꯗꯥꯇꯥ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯩꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯩ ꯃꯌꯥꯝꯗ ꯌꯥꯝꯅ ꯄꯤꯊꯣꯛꯄ ꯈꯪꯍꯟꯕꯁꯦ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯍꯥꯏꯇꯥꯔꯦ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯀꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯩ ꯃꯌꯥꯝꯗ ꯀꯩꯁꯨ ꯌꯥꯝꯅ ꯑꯗꯨꯈꯥꯛꯅ ꯁꯤꯌꯔ ꯇꯧꯕꯁꯦ ꯄꯥꯝꯗꯕ ꯃꯤ ꯑꯃꯈꯛ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯗꯥꯇꯥ ꯄ꯭ꯔꯥꯏꯚꯦꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯈꯟꯕꯅꯤꯅ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯣꯏꯕꯁꯤ iPhone-ꯅ ꯍꯦꯜꯂꯤ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯤ ꯑꯗꯨꯒ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯉꯁꯥꯏꯒꯤ Android-ꯀꯤ ꯐꯣꯟꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯊꯥꯔꯗ ꯄꯥꯔꯇꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯨꯝꯕꯁꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯞꯄ ꯌꯥꯏ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯀꯁꯇꯝ ꯁ꯭ꯀꯤꯟꯒꯨꯝꯕ ꯏꯚꯟ UI-ꯒꯨꯝꯕꯁꯤꯐꯥꯎ ꯑꯩꯈꯣꯏ ꯁꯤꯟꯗꯣꯛꯄ ꯌꯥꯏꯀꯣ ꯑꯗꯩꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯞꯁꯟꯁꯦ iPhone-ꯗꯅ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ OS-ꯀꯤ ꯃꯇꯥꯡꯗꯨꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ overall experience-ꯇꯗꯤ atmosphere-ꯁꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ Android-ꯅꯗꯤ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ Android-ꯀꯤꯗꯤ ꯍꯧꯖꯤꯛꯄꯨꯗꯤ iPhone-ꯗꯁꯨ ꯆꯥꯔꯖꯔꯒꯨꯝꯕꯒꯁꯦ Type-C ꯑꯣꯏꯅ ꯂꯥꯛꯑꯦ Android-ꯀꯤꯗꯤ Type-C ꯁꯤ ꯌꯥꯝ ꯀꯨꯏꯔꯦ ꯃꯃꯥꯡꯗꯒꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯆꯥꯔꯖꯔ ꯑꯃꯒ ꯍꯦꯛꯇ ꯀꯅꯦꯛ ꯇꯧꯕ ꯌꯥꯕ ꯑꯣꯔ ꯏꯚꯟ ꯐꯥꯏꯜ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯦ ꯗꯥꯇꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯦ ꯈꯪꯗꯦ ꯑꯃꯗꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛ ꯇꯧꯁꯤꯟꯒꯤ ꯑꯣꯞꯁꯟꯗꯤ ꯃꯌꯥꯝ ꯂꯩ ꯉꯁꯥꯏꯗꯤ Apple-ꯒꯤꯗꯤ iOS-ꯀꯤꯗꯤ ꯉꯁꯥꯏꯕ ꯃꯁꯦꯟ ꯑꯗꯩ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯏꯖꯤ ꯑꯣꯏꯗꯅꯀꯣ ꯑꯗꯨꯝꯕꯩ ꯈꯜꯂꯒꯗꯤ ꯑꯩ ꯄꯨꯂꯞ ꯌꯦꯡꯕ ꯃꯇꯝꯗ Android-ꯁꯤꯅꯗꯤ ꯌꯨꯅꯤꯚꯔꯁꯦꯜꯂꯤ ꯃꯥꯁꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯌꯦꯅ ꯈꯜꯂꯦ ꯃꯣꯕꯥꯏꯜ ꯂꯦꯖꯦꯟ ꯏꯟꯗꯤꯌꯥꯟ ꯚꯔꯖꯟ 5 ꯃꯣꯕꯥꯏꯜ ꯂꯦꯖꯦꯟ ꯍꯥꯏꯅ ꯂꯩꯕꯅꯤ ꯍꯥꯏ ꯍꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯗꯣ ꯃꯣꯕꯥꯚꯤꯁ ꯌꯦꯡꯕꯤꯔꯣ ꯃꯥꯅ ꯍꯥꯏꯁꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯌꯥꯔꯒꯗꯤ ꯏꯟꯁꯇꯣꯜ ꯇꯧꯔꯒ ꯁꯥꯟꯅꯕ ꯌꯥꯏ ꯌꯥꯎꯔꯒ ꯂꯧꯅꯔꯤꯁꯦ ꯁꯤꯗ ꯊꯥ ꯑꯃ ꯑꯅꯤꯒꯤ ꯑꯣꯐꯔ ꯄꯤꯊꯣꯛꯄꯒꯨꯝꯕꯅꯤ ꯀꯩꯅꯣꯒ ꯇꯧꯋꯤꯗꯣ ꯖꯤꯑꯣꯒꯤ ꯑꯦꯌꯔ ꯐꯥꯏꯕꯔꯒ ꯇꯧꯋꯤꯗꯣ ꯊꯥ ꯑꯅꯤꯒꯤ ꯔꯤꯆꯥꯔꯖꯀꯁꯦ
ꯐ꯭ꯔꯤꯗ ꯁꯤꯖꯤꯟꯅꯍꯟꯕ ꯌꯥꯕꯗꯣ ꯏꯟꯁꯇꯣꯂꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟꯒꯤ ꯆꯥꯔꯖ ꯈꯛꯇꯪꯒ ꯄꯤꯔꯒ ꯃꯗꯨꯗꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕꯗꯣ ꯐꯪꯉꯒꯗꯤ ꯃꯗꯨ ꯂꯧꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥ ꯈꯨꯗꯤꯡꯒꯤ ꯊꯥ ꯑꯅꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯍꯣꯡꯉꯒ ꯔꯤꯆꯥꯔꯖ ꯁꯨꯡꯍꯥꯞ ꯍꯥꯞꯅꯗ꯭ꯔꯗꯤ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯅꯤ ꯄꯩꯁꯥ ꯇꯤꯡꯗꯅꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔ ꯀꯟꯖꯨꯃꯔ ꯍꯥꯏꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤꯗꯤ ꯑꯩꯈꯣꯏ ꯅꯝꯕꯔꯗꯤ ꯁꯤꯟꯅꯤꯡꯗꯦꯗꯅꯀꯣ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯉꯁꯤꯅ ꯅꯝꯕꯔ ꯑꯃꯗ ꯇꯧꯔꯦ ꯊꯥ ꯑꯅꯤ ꯎꯠꯂꯦ ꯑꯗꯨ ꯅꯝꯕꯔꯗ ꯆꯠꯇ꯭ꯔꯦ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯇꯧꯋꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯑꯩꯅꯁꯨ ꯇꯧꯕꯗꯁꯨ ꯉꯥꯏꯔꯣꯏ ꯃꯤꯅꯁꯨ ꯑꯩꯒꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯥꯎ ꯐꯥꯎꯅꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯗꯅ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯗ ꯈꯔ ꯄꯤꯊꯣꯛꯑꯒ ꯁꯤꯝꯗꯣ ꯄꯤꯊꯣꯛꯑꯒꯗꯤ ꯀꯁꯇꯃꯔꯗꯣ ꯈꯔꯅꯤ ꯁꯤꯖꯤꯟꯅꯍꯜꯂꯀꯥꯟꯗ ꯃꯥꯏ ꯅꯝꯕꯔꯗꯣ ꯃꯤꯉꯣꯟꯗ ꯁꯔꯀꯨꯂꯦꯠ ꯇꯧꯊꯣꯛꯍꯜꯂꯀꯥꯟꯗ ꯅꯪꯅꯁꯨ ꯈꯔꯅꯤ ꯅꯝꯕꯔꯗꯣ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯑꯕꯅꯤꯅ ꯑꯗꯨꯒꯤ ꯅꯝꯕꯔꯗꯣ ꯄꯥꯝꯃꯨꯔꯛꯑꯅꯤ ꯃꯥꯡꯍꯟꯅꯤꯡ ꯉꯔꯣꯏ ꯑꯗꯨꯗꯩ ꯔꯤꯆꯥꯔꯖꯇꯨ ꯇꯧꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯀꯁꯇꯃꯔ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯀꯩꯅꯣꯅꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯇꯤꯛꯁꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯕꯤꯄꯤꯟ ꯑꯦꯟꯗ꯭ꯔꯣꯏꯗꯇꯒꯤ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯤ ꯐꯨꯜ ꯀꯁꯇꯃꯥꯏꯁ ꯇꯥꯏ ꯄ꯭ꯔꯣꯀꯥꯁꯤꯅꯦꯁꯟꯅꯁꯨ ꯍꯥꯏꯔꯝꯃꯤ ꯇꯣꯝꯕꯅ ꯏꯌꯥꯝꯕ ꯑꯩꯒꯤ ꯇꯣꯝꯕ ꯃꯩꯇꯩ ꯃꯌꯥꯝ ꯑꯃ ꯅꯥꯒꯥꯂꯦꯟꯗ ꯗꯤꯃꯥꯄꯨꯔꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯁꯥꯝꯗꯒ ꯂꯩꯈꯤꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯄꯥꯔꯃꯅꯦꯟꯠꯂꯤ ꯃꯣꯏ ꯑꯗꯨꯗ ꯁꯦꯇꯜ ꯇꯧꯔ ꯂꯩꯈꯤꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯅꯥꯒꯥꯂꯦꯟꯗꯒꯤꯅꯤ ꯍꯥꯏ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯗꯨꯕꯥꯏꯗ ꯂꯥꯏꯔꯤꯛ ꯇꯝ ꯂꯩꯕꯅꯤ ꯍꯥꯏꯁꯦ ꯌꯥꯝ ꯐꯩ ꯑꯗꯨꯝ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯅ ꯆꯠꯀꯦ ꯉꯝꯅꯗ꯭ꯔꯕ ꯐꯪꯕ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯀꯩ ꯍꯥꯏꯅꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯥꯛ ꯄꯥꯛ ꯐꯪꯅꯕꯗꯤ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯑꯩꯁꯨ ꯆꯠꯀꯦꯅ ꯈꯜꯂꯒꯁꯨ ꯉꯝꯗꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯩꯁꯥ ꯐꯅꯌꯥꯝ ꯄꯥꯏꯔꯁꯨ ꯊꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯦꯛ ꯃꯇꯥꯡ ꯃꯇꯝꯗ ꯈꯨꯗꯣꯡ ꯆꯥꯗꯕꯒꯤ ꯃꯑꯣꯡ ꯃꯇꯝ ꯐꯤꯕꯝ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯁꯦ ꯆꯠꯀꯦ ꯈꯜꯂꯁꯨ ꯆꯠꯄ ꯌꯥꯗꯕ ꯑꯗꯒꯤ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯌꯧꯕ ꯉꯝꯃꯤꯗꯣ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯃꯤꯗꯣ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯄꯤꯔꯅꯤꯀꯣ ꯏꯃꯥ ꯏꯄꯥꯅ ꯄꯩꯁꯥ ꯆꯪꯅ ꯄꯩꯁꯥ ꯇꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯔꯥꯞꯄ ꯂꯝꯗ ꯊꯥꯔꯤꯗꯣ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯀꯥꯟꯗ ꯃꯍꯩ ꯆꯥꯕ ꯉꯝꯅꯕꯗꯤ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛ ꯇꯧꯒꯗꯕꯅꯤꯗꯤ ꯍꯥꯏꯔꯣꯏ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯐꯪꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯨ ꯇꯧꯅꯕꯅꯤ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯤ ꯂꯥꯏꯁꯨ ꯈꯪꯅꯕ ꯇꯝꯅꯔꯤꯁꯦ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛ ꯈꯛꯇꯪ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯇꯝꯃꯤꯕꯗꯨꯒꯤ ꯃꯍꯩ ꯆꯥꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯍꯌꯦꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯒꯤ ꯃꯁꯛ ꯅꯥꯏꯕ ꯃꯤ ꯑꯃ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯅꯕꯁꯨ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨ ꯑꯣꯏꯔꯕ ꯃꯇꯝꯗ ꯑꯩꯅ ꯃꯇꯝꯗ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯖꯗ꯭ꯔꯕ ꯁꯤꯡꯕꯨꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯑꯗ ꯑꯐꯕ ꯑꯃ ꯑꯣꯏꯅ ꯆꯥꯎꯈꯠꯄ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤꯅꯅ ꯆꯥꯎꯈꯠꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯕꯥꯅ ꯍꯥꯏꯕ ꯑꯗꯩ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯌꯥꯝꯕ ꯑꯍꯟ ꯂꯩꯀꯣ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯩꯅ ꯃꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕꯗꯨꯅ ꯑꯉꯥꯡ ꯑꯣꯏꯅ ꯇꯥꯛꯄꯤꯔꯛꯄ ꯃꯌꯥꯝꯗꯣ ꯇꯥꯔꯀꯥꯟꯗ ꯑꯩꯅꯁꯨ ꯋꯥꯈꯜꯗ ꯈꯟꯖꯕ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏ ꯇꯣꯝꯕꯁꯦ ꯑꯦꯛꯖꯥꯝꯄꯜ ꯇꯣꯝꯕꯗ ꯄꯤꯔꯒꯦꯕꯀꯣ ꯇꯣꯝꯕꯁꯦ ꯑꯆꯧꯕ ꯇꯨꯔꯦꯟ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯌꯣꯕ ꯇꯨꯔꯦꯟ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯐꯕ ꯃꯇꯤꯛ ꯇꯨꯔꯦꯟ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯇꯣꯝꯕꯗꯒꯤ ꯗꯥꯏꯔꯦꯛ ꯇꯨꯔꯦꯟꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯑꯒ ꯊꯛꯀꯗꯕ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯇꯣꯝꯕꯗꯒꯤ ꯀꯥꯟꯅꯕ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯐꯪꯒꯗꯕ ꯅꯪꯒꯤ ꯑꯇꯣꯝꯕꯒꯤ ꯏꯆꯥ ꯏꯁꯨꯕꯨ ꯑꯣꯏꯇꯥꯔꯁꯨ ꯁꯥꯒꯩ ꯅꯥꯇꯩ ꯏꯃꯥ ꯏꯄꯥ ꯇꯣꯝꯕꯒ ꯅꯛꯅꯕ ꯇꯨꯔꯦꯟꯗꯒꯤ ꯏꯁꯤꯡ ꯗꯥꯏꯔꯦꯛ ꯁꯣꯛꯑꯒ ꯊꯛꯄꯗꯤ ꯌꯥꯗꯕ ꯌꯥꯁꯨ ꯌꯥꯔꯣꯏꯗꯕ ꯐꯪꯉꯣꯏꯗꯕ ꯀꯥꯡꯕꯨ ꯈꯔ ꯇꯣꯝꯕꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯔꯁꯨ ꯀꯣ ꯅꯥꯀꯟꯗ ꯀꯣꯝꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝ ꯇꯣꯝꯕ ꯍꯥꯏꯅ ꯀꯧꯔꯤ ꯀꯟꯅ
ꯀꯃꯦꯟꯗꯣ ꯃꯊꯪ ꯃꯊꯪ ꯄꯥꯕꯤꯔꯣ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯔꯤ ꯊꯣꯏꯕꯤ ꯄꯥꯊꯔꯛꯑꯒꯦ ꯃꯊꯪ ꯃꯊꯪ ꯂꯩꯔꯤꯕ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯥꯊꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯇꯧꯔꯁꯦ ꯑꯦꯛꯇꯤꯚꯤꯇꯤꯁꯀꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕꯅꯦ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯟꯂꯥꯏꯟ ꯗ ꯌꯨꯁ ꯐꯣꯟ ꯌꯣꯟꯊꯣꯛꯐꯝ ꯂꯩꯕ꯭ꯔꯣ ꯏꯌꯥꯝꯕ ꯍꯥꯏ ꯀꯦꯁꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯁ ꯐꯣꯟꯁꯦ ꯃꯣꯏꯅ ꯂꯧꯔꯀꯥꯟꯗ ꯔꯤꯐꯔꯕꯤꯁꯀ ꯇꯧꯔꯒ ꯃꯣꯏꯅ ꯑꯃꯨꯛ ꯌꯣꯟꯕ ꯃꯥꯜꯂꯦ ꯏꯌꯥꯝꯕ ꯌꯥꯏꯐꯔꯦ ꯍꯥꯏ ꯖꯣꯅꯤꯅ ꯊꯦꯡꯀ꯭ꯌꯨ ꯖꯣꯅꯤ ꯑꯩꯗꯤ ꯃꯩꯇꯩꯂꯣꯟ ꯑꯁꯤ ꯌꯥꯝ ꯈꯪꯗꯕꯅꯤꯀꯣ ꯍꯥꯏ ꯃꯩꯇꯩꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯩꯁꯦ ꯃꯩꯇꯩꯂꯣꯟꯅꯤ ꯄꯥꯎ ꯐꯥꯎꯅꯔꯦ ꯌꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟ ꯑꯁꯤ ꯈꯪꯅꯕꯗꯤ ꯍꯣꯠꯅꯕ ꯐꯩ ꯇꯣꯝꯕ ꯃꯩꯇꯩꯂꯣꯟꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯨꯠꯁꯜꯂꯛꯑꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯄꯥꯗꯧ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯁꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯗꯤ ꯀꯥꯎꯈ꯭ꯔꯅꯤ ꯃꯊꯪ ꯃꯊꯪ ꯄꯥꯕꯗ ꯃꯩꯇꯩꯂꯣꯟꯁꯦ ꯃꯨꯠꯊꯔꯛꯄꯒꯤ ꯃꯆꯥꯛꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯏꯪꯂꯤꯁ ꯊꯦꯠꯆꯜꯂꯛꯄ ꯍꯤꯟꯗꯤ ꯊꯦꯠꯆꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯣꯟꯁꯦ ꯁꯨꯝ ꯁꯤꯖꯤꯟꯅꯈꯤꯗꯕꯒꯤ ꯀꯥꯎꯈꯤꯕꯀꯣ ꯑꯗꯒꯤ ꯑꯅꯧ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗ ꯑꯅꯧ ꯑꯅꯧꯕ ꯂꯣꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯏꯟꯚꯦꯟ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯨꯊꯣꯛꯀꯗꯕꯁꯤꯁꯨ ꯂꯦꯞꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯂꯦꯞꯈꯤꯕꯗꯨꯅ ꯁꯨꯝ ꯆꯥꯂꯨꯁꯦ ꯃꯩꯇꯩꯂꯣꯟꯗ ꯇꯧꯕ ꯌꯥꯕ ꯂꯦꯝꯇꯔꯟꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦꯟꯒ ꯌꯥꯎꯕꯗꯣ ꯑꯗꯨ ꯊꯥꯡꯃꯩ ꯃꯆꯥꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯣꯗꯣꯟ ꯍꯥꯏ ꯂꯦꯝꯇꯔꯟꯗꯨꯗꯤ ꯃꯩꯇꯩꯂꯣꯟꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣꯕ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯅꯦ ꯁꯨꯗ꯭ꯔꯕꯅꯤꯀꯣ ꯑꯗꯣ ꯃꯩꯇꯩꯂꯣꯟ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯃꯩꯇꯩꯂꯣꯟꯗ ꯂꯩꯇꯕ ꯋꯥꯍꯩ ꯃꯌꯥꯝ ꯂꯩꯁꯜꯂꯛꯑꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯋꯥꯠꯂꯛꯄꯒꯤꯅꯦꯕ ꯑꯗꯨꯝ ꯁꯨꯝ ꯁꯤꯖꯤꯟꯅꯗꯕ ꯑꯗꯣ ꯑꯅꯧꯕ ꯂꯣꯟ ꯄꯨꯊꯣꯛꯇꯕꯒꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯂꯣꯟꯕꯗꯤ ꯐꯩ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯂꯣꯟꯁꯦ ꯀꯟꯈꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯂꯣꯟꯁꯦ ꯌꯣꯛꯈꯠꯇ꯭ꯔꯒꯗꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯁꯨ ꯑꯗꯨꯝ ꯃꯥꯡꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩ ꯑꯗꯨꯝꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯈꯪꯍꯟꯅꯤꯡꯉꯤ ꯇꯝꯍꯟꯅꯤꯡꯉꯤ ꯑꯇꯣꯞꯄ ꯂꯣꯟꯁꯨ ꯏꯪꯂꯤꯁꯁꯨ ꯍꯩꯌꯨ ꯍꯤꯟꯗꯤꯁꯨ ꯍꯩꯌꯨ ꯑꯇꯣꯞꯄ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯟ ꯇꯝꯃꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯂꯣꯟꯁꯤꯁꯨ ꯈꯔꯗꯤ ꯉꯥꯡꯒꯗꯕꯅꯦ ꯍꯥꯏꯇꯥꯔꯦ ꯀꯩꯐꯥꯅ ꯃꯣꯏꯔꯥꯡꯅ ꯁꯦꯠ ꯍꯥꯏ ꯀꯩꯐꯥ ꯊꯣꯏꯕꯤ ꯍꯧꯕꯤꯖꯝ ꯇꯨꯝꯃꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯣꯝꯕ ꯃꯗꯨ ꯍꯥꯏꯌꯦ ꯑꯩꯁꯦ ꯇꯣꯝꯕ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯁꯤꯗꯀꯣ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯃꯆꯥ ꯑꯃꯈꯛꯇꯤ ꯇꯧꯏ ꯁꯔꯀꯥꯔ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ ꯑꯁꯦꯡꯕꯗꯨꯗꯤ ꯍꯥꯏꯔꯣꯏꯒꯦ ꯊꯤꯡꯀꯤꯡ your anticipation haiko love you brother good night thank you good night I think it's better to use your time should read a book and novels in that time so that you can increase your knowledge also and even you can utilize your time in a more better effective ways and playing game is not also not good for refreshing our mind. People are playing for all day long. I don't know what they are running on their mind. If he or she is trying to to become participate in there are lots of challenge championship for mobile gaming also. Otherwise, I don't think. I am hiding this matang. Bro, Google Pixel camera say MI Xiaomi ꯑꯗꯨꯃꯥꯏꯅ ꯀꯨꯏꯅ ꯆꯠꯇꯕ꯭ꯔꯣ ꯒꯨꯒꯜ ꯄꯤꯛꯁꯦꯜ 9 versus iPhone 14 versus Samsung S23 comment please ꯍꯥꯏ ꯀꯨꯏꯅ ꯆꯠꯇꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦ ꯒꯨꯒꯜꯒꯤ ꯀꯦꯃꯦꯔꯥꯁꯨ ꯌꯥꯝ ꯐꯕꯅꯤ ꯃꯣꯏꯗꯤ ꯔꯣ ꯐꯥꯏꯜꯒꯨꯝꯕ ꯀ꯭ꯂꯤꯛ ꯇꯧꯔꯀꯥꯟꯗ ꯌꯥꯝꯅ ꯑꯥꯐꯇꯔ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯒꯤ ꯀꯩꯅꯣꯁꯦ ꯑꯣꯞꯁꯟꯁꯦ ꯃꯣꯏꯗ ꯌꯥꯝ ꯂꯩ ꯃꯉꯥꯜ ꯑꯗꯨꯕꯨ ꯃꯈꯥꯗ ꯍꯥꯏꯔꯤꯕ ꯄꯤꯛꯁꯦꯜ 9 iPhone 14 ꯑꯗꯨꯒ Samsung S23 ꯍꯥꯏꯇꯥꯔꯦ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗ ꯌꯦꯡ ꯇꯥꯔꯒꯗꯤ I will definitely recommend iPhone 14. ꯕꯣꯕꯣ ꯇꯈꯦꯜꯂꯕꯝꯅ ꯀꯥꯏ ꯂꯩꯒꯦ ꯃꯇꯥꯎ ꯅꯪꯕꯨ ꯍꯥꯏꯌꯦ ꯕꯣꯕꯣ ꯌꯨꯝꯗꯗꯤ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯂꯥꯞꯄꯦ ꯏꯕꯣ ꯊꯥꯞꯂꯕ ꯃꯤꯔꯝꯗꯝ ꯍꯥꯟꯅꯗꯤ ꯊꯥꯞꯂꯕ ꯃꯤꯔꯝꯗꯝ ꯁꯤꯁꯤꯄꯨꯔꯗ ꯂꯩ ꯍꯥꯏꯕ ꯌꯥꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯤꯁꯤꯄꯨꯔꯁꯨ ꯆꯪ ꯌꯥꯗ꯭ꯔꯕꯅꯤꯅ ꯈꯔ ꯂꯥꯞꯄꯦ ꯕ꯭ꯔꯗꯔ ꯑꯦꯟꯗ꯭ꯔꯣꯏꯗꯁꯦ ꯒꯨꯒꯜꯒꯤ
ꯃꯁꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯒꯗꯤ ꯃꯉꯥꯜ ꯀꯩꯅꯣ ꯍꯣꯏ ꯃꯉꯥꯜꯗ ꯄ꯭ꯔꯣꯀ꯭ꯔꯥꯁꯇꯤꯅꯦꯁꯟ ꯍꯥꯏꯗꯣ ꯉꯁꯥꯏꯒꯤ ꯑꯃꯅ ꯁ꯭ꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗꯅꯦꯕꯀꯣ ꯗꯥꯏꯔꯦꯛ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯁꯦꯡꯕꯗꯣ ꯒꯨꯒꯜꯒꯤ ꯐꯣꯟꯗ ꯍꯥꯄꯛꯀꯗꯣꯏꯁꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯇꯣꯞꯄ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯐꯣꯟꯁꯤꯡꯅ ꯀꯁꯇꯝ ꯇꯧꯕꯅꯤꯅ ꯈꯦꯠꯅꯒꯤ ꯑꯣꯏꯇꯥꯔꯗꯤ ꯑꯥꯏꯐꯣꯟꯗꯨꯅ ꯈꯔ ꯐꯅꯤ ꯍꯥꯏꯔꯒ ꯋꯤꯟꯗꯣꯁꯇ ꯒꯦꯝ ꯁꯥꯟꯅꯕꯁꯨ ꯌꯥꯕꯅꯤ ꯍꯥꯏ ꯑꯩꯗꯤ ꯃꯤꯛꯁꯅꯤ ꯃꯤꯛꯁ ꯍꯥꯏꯕꯗꯤ ꯕꯕꯥ ꯅꯥꯒꯥꯅꯤ ꯍꯥꯏꯅ ꯃꯥꯏꯁꯦ ꯅꯥꯒꯥꯅꯤ ꯏꯄꯥꯅ ꯃꯩꯇꯩ ꯑꯗꯨꯒ ꯃꯩꯇꯩꯂꯣꯟꯁꯦ ꯃꯥꯒꯤꯁꯦ ꯃꯃꯥ ꯍꯥꯏꯗꯧ ꯃꯥꯜꯂꯦ ꯕꯕꯥ ꯅꯥꯒꯥ ꯏꯄꯥꯅ ꯃꯩꯇꯩꯅꯤ ꯑꯗꯨꯕꯨ ꯃꯩꯇꯩꯂꯣꯟꯁꯦ ꯈꯪꯕꯨꯗꯤ ꯈꯪꯂꯒ ꯉꯥꯡꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏ ꯍꯣꯏ ꯑꯁꯨꯝ ꯂꯩꯕꯅꯤꯀꯣ ꯁꯨꯝ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯗꯤ ꯇꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯗꯤ ꯑꯗꯨꯝ ꯃꯗꯨꯁꯨ ꯉꯝꯗꯕ ꯌꯥꯎꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯂꯥꯏꯛꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯏꯌꯥꯝꯕꯁꯨ ꯌꯥꯝꯅ ꯍꯣꯏ ꯂꯥꯏꯛꯁꯦ ꯃꯁꯤꯡ ꯈꯔ ꯌꯥꯝꯃꯦ ꯌꯥꯝꯕ ꯍꯥꯏꯁꯦ ꯌꯥꯝ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯏꯌꯥꯝꯕ 15 16 ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯧꯔꯤ ꯉꯁꯤꯗꯤ ꯅꯦꯔꯨꯇꯣꯒꯤ ꯐꯦꯟ ꯍꯥꯏ ꯏꯄꯥ ꯆꯔꯆ ꯄꯥꯁꯇꯔ ꯑꯣꯏꯖꯔꯤ ꯍꯥꯏ ꯑꯣꯀꯦ ꯆꯔꯆꯀꯤ ꯄꯥꯁꯇꯔ ꯑꯣꯏꯕ ꯑꯗꯨ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯙꯔꯃꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩ ꯌꯥꯝ ꯀꯟꯅꯁꯨ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯕꯨ ꯁꯪꯁꯥꯔꯗ ꯂꯩꯔꯤꯁꯦ ꯆꯠꯅꯤꯡꯕ ꯙꯔꯃ ꯆꯠꯂꯣ ꯈꯟꯅꯤꯡꯕ ꯋꯥꯈꯜ ꯈꯜꯂꯣ ꯏꯁꯣꯔ ꯍꯥꯏꯕꯁꯦ ꯑꯃꯈꯛꯇꯅꯦ ꯈꯟꯕ ꯉꯝ ꯇꯥꯔꯒꯗꯤ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯂꯩꯔꯔꯣꯏ ꯈꯠꯅꯕ ꯆꯩꯅꯕ ꯅꯨꯡꯁꯤꯅ ꯀꯅꯥꯏ ꯑꯗꯨ ꯑꯗꯥ ꯀꯔꯤꯝ ꯂꯩꯔꯔꯣꯏ ꯉꯁꯥꯏꯒꯤ ꯑꯦꯡꯒꯔ ꯑꯁꯥꯎꯕ ꯏꯒꯣ ꯑꯗꯩꯗꯤ ꯍꯦꯠ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯨꯡꯁꯤꯗꯕ ꯀꯜꯂꯛꯄ ꯑꯗꯩꯗꯤ ꯃꯤ ꯑꯃꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯔꯤꯚꯦꯟꯁ ꯀꯥꯏꯅꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯉꯥꯛꯄꯤꯕ ꯉꯝꯕ ꯍꯥꯏꯕꯗꯣ ꯑꯁꯤꯒꯤ ꯃꯤꯅꯨꯡꯁꯤꯁꯦ ꯆꯦꯟꯕ ꯀꯥꯏꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤꯒꯤ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯂꯩꯇꯦ ꯃꯉꯣꯟꯗ ꯃꯥꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯃꯥ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯃꯥꯡꯉꯤꯅꯦꯕ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯉꯥꯛꯄꯤꯕ ꯉꯝꯕ ꯐꯣꯔꯒꯤꯞꯅꯦꯁ ꯀꯥꯏꯁꯦ ꯑꯁꯤꯒꯨꯝꯕ ꯈꯔ ꯂꯩꯇꯥꯔꯗꯤ ꯃꯗꯨꯒꯨꯝꯕ ꯆꯦꯜꯂꯗꯤ ꯃꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯐꯅꯌꯥꯝ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯝ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯀꯟꯗꯤꯁꯟꯗ ꯐꯤꯕꯝꯗꯨꯗꯀꯣ ꯑꯩꯅ ꯃꯥ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤꯅ ꯍꯥꯏꯐꯦꯠꯇꯪ ꯈꯟꯊꯔꯀꯥꯟꯗ ꯍꯦꯛ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯀꯣ ꯑꯗꯨꯝ ꯉꯥꯛꯄꯤꯕ ꯉꯝꯒꯅꯦꯕ ꯑꯗꯨꯕꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕꯗꯨꯗꯤ ꯑꯗꯨꯝ ꯑꯩꯁꯨ ꯃꯤꯁꯨ ꯀꯅꯥ ꯑꯗꯨꯝ ꯁꯥꯎꯔꯛꯄ ꯇꯥꯕꯅꯤ ꯑꯗꯨꯒꯨꯝꯕꯗꯤ ꯈꯦꯠꯅꯕꯗꯤ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯛꯄꯤꯕ ꯉꯝꯕꯒꯤ ꯀꯥꯏꯟ ꯑꯣꯏꯕ ꯀꯥꯏꯟ ꯍꯥꯔꯇꯦꯠ ꯑꯣꯏꯕ ꯃꯒꯨꯟꯁꯦ ꯑꯃꯨꯛꯇꯪꯗꯤ ꯇꯧꯔ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯆꯦꯜꯂ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯑꯩ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯗꯦꯕ ꯂꯣꯏꯅ ꯄꯥꯔꯕꯅꯤ ꯂꯣꯏꯐꯧ ꯄꯥꯔꯕꯅꯤ ꯀꯃꯦꯟ ꯄꯥꯎꯈꯨꯝ ꯄꯤꯕꯒ ꯌꯥꯎꯔꯝꯃꯅꯤ ꯄꯤꯗꯕꯁꯨ ꯌꯥꯎꯔꯝꯃꯅꯤ ꯃꯌꯥꯝ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯀꯥꯟꯗꯗꯤ ꯐꯖꯅ ꯍꯥꯏꯔꯛꯑꯒꯦ ꯍꯌꯦꯡ ꯁꯟꯗꯦꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯅ ꯉꯟꯇꯥ ꯇꯨꯝꯅꯤꯡꯉꯛꯑꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯍꯣꯏ ꯇꯨꯝꯒꯗꯕꯅꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯍꯣꯜ ꯋꯤꯛꯇꯨꯃ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯄ ꯑꯗꯩꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯑꯩ ꯇꯨꯝꯕ ꯋꯥꯠꯍꯧꯕ ꯈꯣꯠꯍꯧꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯅꯣꯡꯃꯗ 8 ꯑꯋꯥꯔꯁꯀꯨꯝꯕꯁꯦ ꯌꯥꯝ ꯐꯖꯅ ꯇꯨꯝꯕ ꯍꯥꯏꯕꯁꯦ ꯍꯦꯜꯗꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯆꯥꯛ ꯑꯃꯈꯛꯅꯦꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯇꯨꯝꯕ ꯀꯥꯟꯗ ꯑꯗꯨꯒꯤ ꯕꯦꯛꯀꯞ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯏꯁꯥꯗ ꯔꯤꯆꯥꯔꯖ ꯇꯧꯕꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯅ ꯉꯟꯇꯥ ꯇꯨꯝꯅꯤꯡꯉꯩꯗꯣ ꯑꯐꯕ ꯈꯨꯗꯝ ꯑꯃꯅꯤ ꯇꯨꯝꯅꯤꯡꯉꯒꯗꯤ ꯇꯨꯝꯊꯣꯛꯀꯗꯕꯅꯤ ꯇꯨꯝꯕ ꯌꯥꯔꯤꯉꯩꯗ ꯇꯨꯝꯍꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯨꯝꯕ ꯂꯩꯔꯒ ꯃꯇꯝ ꯃꯥꯡꯍꯜꯂꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨ ꯇꯨꯝꯕ ꯌꯥꯔꯤꯉꯩꯁꯤ ꯇꯨꯝꯍꯧꯒꯗꯕꯅꯤ ꯍꯌꯦꯡ ꯑꯍꯟꯒ ꯑꯣꯏꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏ ꯏꯕꯣꯛ ꯏꯄꯨꯅꯒ ꯐꯃꯨꯡꯗ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯥꯔ ꯂꯩꯔꯒ ꯇꯨꯝꯕꯗꯤ ꯌꯥꯗꯕ ꯑꯋꯥꯕꯁꯦ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯑꯋꯥꯕꯁꯦ ꯌꯥꯝ ꯋꯥꯕꯅꯦꯕ ꯑꯗꯨꯅ ꯇꯨꯝꯕ ꯌꯥꯏꯗꯤ ꯌꯥꯝ ꯐꯔꯤꯅꯦ ꯇꯨꯝꯅꯤꯡꯉꯛꯏꯗꯣ ꯇꯨꯝꯅꯤꯡꯉꯛꯄ ꯐꯥꯎꯔꯤꯗꯣ ꯃꯗꯨ ꯌꯥꯝ ꯐꯔꯕꯅꯦ ꯕꯤꯄꯤꯟꯅ ꯉꯁꯥꯏ ꯃꯦꯛꯕꯨꯛ i5ꯇꯒꯤ i5ꯇ ꯂꯨꯍꯣꯡꯕꯒꯤ ꯕꯥꯇꯣꯟ ꯅꯝꯕ ꯌꯥꯕ꯭ꯔꯣ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏ ꯕꯥꯇꯣꯟ ꯅꯝꯕꯗꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏ ꯌꯥꯅꯤꯀꯣ ꯃꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯣ ꯑꯩꯈꯣꯏꯒꯤ ꯕꯥꯇꯣꯟ ꯅꯝꯅꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛꯀꯤꯁꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯕꯦꯡꯒꯣꯂꯤ ꯁꯀ꯭ꯔꯤꯞ ꯍꯥꯏꯇꯥꯔꯦꯅꯦ ꯈ ꯈ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯗꯨꯝꯕꯒꯤ ꯑꯗꯨꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯣ ꯍꯥꯞꯄꯒ ꯑꯗꯨꯝ ꯅꯝꯕ ꯌꯥꯅꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯤꯒꯦ ꯑꯩꯗꯤ ꯌꯦꯟ ꯑꯣꯏꯅ ꯇꯧꯔꯦ ꯑꯌꯥꯝꯕꯒꯤꯗꯨꯗꯤ ꯍꯥꯎꯇꯦꯗ ꯑꯩꯒꯤꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯤ ꯑꯩꯈꯣꯏꯗꯤ ꯍꯋꯥꯏꯅꯤ ꯁꯥꯔꯥ ꯒꯣꯜꯃꯩꯅ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯗ꯭ꯔꯤꯌꯦ ꯁꯥꯔꯥ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯊꯣꯏꯕꯤ ꯍꯧꯕꯤꯖꯝ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯃꯣꯏꯔꯥꯡ ꯍꯥꯏꯔꯤꯅꯦ
ꯃꯣꯏꯔꯥꯡ ꯑꯣꯏꯇꯥꯔꯗꯤ ꯊꯣꯏꯕꯤ ꯌꯥꯝ ꯅꯛꯅꯔꯦꯗ ꯍꯥꯎꯕꯤꯖꯝ 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 ꯁꯒꯥꯏꯁꯦ ꯑꯩ ꯃꯣꯏꯔꯥꯡꯗ ꯄꯥꯛ ꯇꯥꯈꯤꯗꯦ ꯀꯩꯒꯤꯅꯣ ꯂꯩꯗꯤ ꯂꯩꯔꯝꯒꯅꯤ ꯃꯣꯏꯔꯥꯡ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯣ ꯂꯩꯀꯥꯏ ꯑꯗꯣ ꯑꯩ ꯍꯥꯎꯕꯤꯖꯝ ꯍꯥꯏꯕ ꯁꯥꯒꯩꯁꯦ ꯇꯥꯈꯤꯗꯕꯀꯣ ꯑꯗꯨꯅꯅꯦ ꯃꯣꯏꯔꯥꯡ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯛꯅꯔꯦ ꯁꯥꯏꯇꯣꯟꯗꯒꯤ ꯇꯥꯔꯝꯃꯅꯤ ꯁꯥꯏꯇꯣꯟꯗꯩꯅꯦ ꯑꯩ ꯑꯗꯨꯒ ꯃꯣꯏꯔꯥꯡꯁꯤꯗꯤ ꯑꯩꯁꯨ ꯃꯣꯏꯔꯥꯡ ꯃꯜꯇꯤꯄꯔꯄꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯆꯍꯤ 4ꯅꯤ ꯇꯝꯃꯝꯃꯤꯁꯦ ꯀ꯭ꯂꯥꯁ 9ꯗꯩ 12 ꯐꯥꯎ ꯑꯗꯨꯅ ꯃꯣꯏꯔꯥꯡꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯨ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯂꯩ ꯑꯗꯨꯏ ꯃꯊꯛꯇ ꯂꯩꯀꯥꯏꯁꯤꯁꯨ ꯑꯩ ꯂꯣꯏ ꯁꯨꯅꯕꯁꯨ ꯈꯪꯁꯨ ꯈꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯅ ꯍꯥꯎꯕꯤꯖꯝ ꯍꯥꯏꯕ ꯁꯥꯒꯩꯁꯦ ꯇꯥꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯔꯥꯡꯗ ꯁꯥꯔꯥ ꯕꯤꯄꯤꯟꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯦ ꯑꯗꯨꯒ ꯁꯥꯔꯥꯒꯣꯝꯩ ꯑꯣ ꯆꯥꯛꯁꯦꯀꯣ ꯀꯩꯅꯣ ꯇꯧꯕ ꯁꯥꯔꯥ ꯑꯩꯗꯤ ꯆꯥꯛꯁꯦ ꯂꯣꯏꯔꯒꯗꯤ ꯂꯩꯔꯦꯕ ꯑꯗꯣ ꯂꯥꯏꯚꯁꯦ ꯊꯥꯕ ꯍꯧꯕꯗ 9:30ꯗ ꯊꯥꯕ ꯍꯧꯕꯅꯤꯅ ꯆꯥꯛꯁꯦ ꯆꯥ ꯂꯩꯔꯒꯗꯤ ꯂꯥꯏꯚꯁꯦ ꯑꯃꯨꯛ ꯈꯔ ꯊꯦꯡꯊꯈ꯭ꯔꯗꯤ ꯄꯨꯡ 10 ꯇꯥꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯃꯌꯥꯝꯁꯦ ꯊꯦꯡꯅ ꯇꯨꯝꯅꯈ꯭ꯔꯅꯤꯗꯅꯀꯣ ꯑꯩ ꯚꯤꯌꯨꯋꯔ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯊꯥꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯗꯩꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯒ ꯊꯦꯡꯅꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯈꯜ ꯑꯃ ꯄꯣꯛꯑꯦꯕ ꯑꯩꯉꯣꯟꯁꯤꯗ ꯑꯗꯨꯅ ꯃꯣꯏꯒ ꯍꯥꯟꯅ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯁꯥꯎꯔꯒꯦ ꯑꯗꯨꯒ ꯂꯣꯏꯔꯀꯥꯟꯗ ꯆꯥꯛꯁꯦ ꯐꯖꯅ ꯆꯥꯔꯒꯦꯅ ꯆꯥꯗꯕꯤ ꯉꯥꯏ ꯂꯩꯕ ꯑꯗꯣ ꯁꯤ ꯂꯣꯏꯔꯒ ꯆꯥꯔꯅꯤ ꯄꯨꯡ ꯑꯃꯕꯨ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯂꯥꯏꯚ ꯇꯧꯔꯤꯁꯦ 54 ꯃꯤꯅꯤꯠ ꯐꯥꯖꯤꯜꯂꯝꯃꯦ ꯈꯪꯍꯧꯗꯦ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯣ ꯑꯩꯅ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯋꯥꯊꯔꯛꯑꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯄꯨꯡ ꯑꯃ ꯐꯥꯔꯛꯄꯁꯤꯅ ꯑꯣꯏꯕꯖꯥꯠꯅꯤ ꯃꯇꯝꯁꯦ ꯀꯨꯏꯁꯜꯂꯛꯄꯗꯨꯗ ꯁꯨꯝ ꯍꯥꯏ ꯂꯩꯕꯁꯦ ꯉꯥꯡ ꯂꯩꯕꯁꯦ ꯃꯌꯥꯝꯁꯨ ꯈꯔ ꯈꯔ ꯀꯃꯦꯟ ꯁꯠ ꯁꯠ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯑꯣꯏꯗꯤ ꯋꯥꯔꯤꯁꯦ ꯃꯈꯥ ꯇꯠꯇꯅꯕ ꯑꯗꯨꯒ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅꯀꯣ ꯂꯥꯏꯐꯁꯨ ꯈꯔ ꯀꯨꯏꯅ ꯇꯧꯅꯤꯡꯅꯕ ꯅꯠꯇꯕ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯀꯃꯦꯟꯒꯁꯤꯗꯤ ꯈꯪꯂꯦꯞ ꯂꯦꯞꯈꯤ ꯇꯥꯔꯗꯤ ꯃꯌꯥꯝꯁꯦ ꯏꯟꯇꯔꯦꯁꯇꯤꯡ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯕꯣꯔꯤꯡ ꯆꯨꯔ ꯃꯥꯜꯂꯦꯅ ꯂꯣꯏꯁꯟꯅꯤꯡꯉꯛꯄ ꯐꯥꯎꯔꯛꯑꯅꯦꯕ ꯑꯗꯨꯅ ꯋꯥꯔꯧ ꯌꯥꯗꯦ ꯀꯃꯦꯟꯒꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯗꯕ ꯇꯣꯄꯤꯛ ꯑꯃꯃꯝ ꯍꯦꯛꯇ ꯇꯧꯁꯟꯕꯤꯔꯛꯑꯣ ꯇꯣꯝꯕꯅ ꯀꯃꯦꯟ ꯇꯧꯔꯛꯑꯣꯅ ꯂꯥꯎꯔꯤꯌꯦ ꯃꯌꯥꯝꯗ ꯑꯗꯨꯅꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯌꯦꯡꯉꯤꯕꯅꯤ ꯀꯃꯦꯟ ꯑꯃꯇꯪ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯍꯪꯒꯦ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯩꯕꯨꯗꯤ ꯆꯥꯗ꯭ꯔꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯗꯣ ꯑꯃꯃꯝꯇꯪ ꯉꯁꯤꯒꯤ ꯆꯥꯈꯤꯕ ꯃꯌꯥꯝꯗꯣ ꯏꯌꯥꯝꯕ ꯁ꯭ꯌꯥꯝꯒꯤꯗꯤ ꯉꯁꯥꯏ ꯌꯦꯟ ꯑꯣꯏꯅ ꯇꯧꯋꯦꯗꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯍꯪꯉꯔꯣꯏꯒꯦ ꯏꯌꯥꯝꯕꯗꯗꯤ ꯃꯥꯒꯤꯗꯣ ꯈꯔ ꯍꯥꯎꯇ꯭ꯔꯦ ꯑꯩꯒꯤꯁꯤꯅ ꯍꯦꯟꯅ ꯍꯥꯎꯔꯕꯅꯤꯅ ꯌꯦꯡꯉ ꯁꯨꯝ ꯂꯩꯔꯅꯨ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯌꯦ ꯕꯤꯄꯤꯟꯅ ꯆꯦꯅꯦꯜꯁꯦ ꯍꯥꯟꯅꯗꯒꯤ ꯌꯦꯡꯖꯈ꯭ꯔꯦ ꯖꯤꯕꯤꯁꯦ ꯒꯨꯔꯕꯆꯟ ꯀꯥꯎꯈ꯭ꯔꯦ ꯁꯥꯡꯅ ꯏꯔꯝꯒꯨꯝ ꯇꯧꯕꯅꯦ ꯍꯥꯏꯅ ꯍꯥꯏ ꯍꯣꯏ ꯕꯤꯄꯤꯟ ꯑꯩꯒꯤ ꯃꯤꯡꯁꯦ ꯒꯣꯔꯕꯆꯣꯞ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗ ꯒꯣꯔꯕꯆꯣꯐꯇꯣ ꯑꯩ ꯍꯥꯟꯅ ꯁꯥꯡꯅ ꯏꯔꯝꯃꯦꯕꯀꯣ ꯑꯗ ꯒꯣꯔꯕꯆꯣꯞ ꯍꯥꯏꯕ ꯃꯤꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯤꯅ ꯉꯥꯡꯅꯗꯕ ꯍꯥꯏꯗꯤ ꯍꯩꯅꯗꯕ ꯄꯥꯛ ꯇꯥꯗ꯭ꯔꯤꯕ ꯃꯤꯡ ꯑꯃ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯑꯣꯠ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯂꯤꯡꯁꯤꯁꯨ ꯈꯪꯗꯕꯒꯤ ꯊꯤꯔꯁꯨ ꯐꯪꯕꯗ ꯋꯥꯕꯗꯣ ꯆꯦꯅꯦꯜꯁꯦ ꯊꯤꯕ ꯀꯥꯟꯗ ꯐꯪꯕꯁꯦ ꯋꯥꯕ ꯆꯦꯅꯦꯜꯗꯣ ꯁ꯭ꯄꯦꯂꯤꯡ ꯂꯥꯟꯕꯒꯤꯀꯣ ꯑꯗꯨꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯑꯁꯝꯕꯤꯗ ꯒꯣꯔꯕꯆꯣꯐꯇꯣ ꯁꯝꯖꯤꯜꯂꯀꯥꯟꯗ ꯖꯤꯕꯤ ꯍꯥꯏꯅꯣꯗ ꯑꯗꯨ ꯖꯤꯕꯤ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯂꯥꯏꯔꯦꯗꯅꯀꯣ ꯁ꯭ꯄꯦꯂꯤꯡꯁꯨ ꯂꯥꯏꯔꯦ ꯍꯥꯏꯕꯗꯨꯁꯨ ꯂꯥꯏꯔꯦ ꯊꯤꯕꯗꯁꯨ ꯂꯥꯏꯔꯦ ꯑꯗꯨꯒꯤ ꯈꯜꯂꯒ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯤꯡ ꯑꯃ ꯊꯣꯟꯕꯤꯔꯝꯃꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯊꯣꯟꯕꯤꯔꯝꯕꯅꯦ ꯁꯤꯃꯗꯤ ꯌꯥꯝꯅ ꯑꯩ ꯊꯥꯒꯠꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯤꯅ ꯍꯥꯏꯕꯗꯨꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯤꯡ ꯑꯃ ꯑꯣꯏꯔꯕꯅꯤꯅꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯇꯝꯕ ꯃꯤꯁꯤꯡꯅꯗꯤ ꯈꯔꯕꯨ ꯐꯖꯅ ꯁꯦꯡꯅꯕꯨ ꯍꯥꯏꯔꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯏꯟꯗꯣꯟ ꯏꯕꯣꯛ ꯑꯇꯨ ꯑꯇꯥ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕꯅꯒ ꯀꯧꯕꯁꯤꯗꯤ ꯑꯣ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤꯗ ꯑꯩꯉꯣꯟꯗ ꯀꯧꯕꯅꯤ ꯁꯤꯅꯤ ꯀꯧꯔꯤꯅꯤꯀꯣ ꯑꯩꯁꯤꯇꯪ ꯈꯪꯉ ꯂꯣꯏꯔꯦꯅꯀꯣ ꯑꯩꯁꯨ ꯀꯔꯤꯝ ꯍꯥꯏꯖꯗ꯭ꯔꯦ ꯃꯣꯏꯅꯒ ꯀꯧꯔꯛꯄꯁꯤꯗꯤ ꯖꯥꯠ ꯖꯥꯠꯀꯤ ꯃꯤꯡ ꯑꯃ ꯀꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯁꯤꯒꯤ ꯃꯤꯡꯁꯦ ꯌꯥꯝ ꯁꯥꯡꯉꯕꯅꯤꯅ ꯃꯌꯥꯝꯅ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯁꯝꯖꯟꯈ꯭ꯔꯕꯅꯦ ꯃꯤꯡꯁꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯀꯦ ꯀꯃꯦꯟ ꯍꯥꯟꯅ ꯄꯥꯒꯦ ꯅꯠꯇ꯭ꯔꯗꯤ ꯁꯥꯎꯅꯔꯛꯑꯅꯤ ꯀꯃꯦꯟ ꯄꯣꯁ ꯇꯧꯕꯗ ꯈꯔ ꯈꯔ ꯇꯧꯗꯕ ꯈꯔ ꯌꯥꯎꯔꯦꯀꯣ ꯍꯣꯏꯅꯦ ꯀꯃꯦꯟ ꯏꯗꯕꯒ ꯇꯣꯛꯈ꯭ꯔꯦ ꯕ꯭ꯔꯣ ꯐꯣꯟꯒꯤ ꯚꯤꯗꯤꯑꯣꯁꯨ ꯈꯔ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯊꯥꯒꯠꯂꯛꯀꯦ ꯐꯥꯔꯨꯛꯁꯦ ꯍꯧꯖꯤꯛ ꯈꯛꯇꯪ ꯀꯃꯦꯟ ꯇꯧꯔꯛꯄ ꯃꯥꯜꯂꯦ 15K ꯐꯥꯎꯕꯗ ꯒꯦꯃꯤꯡ ꯐꯣꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯆꯥ ꯅꯨꯄꯥꯒꯤꯅꯦ ꯄꯩꯁꯥ ꯌꯥꯝ ꯇꯥꯡꯕꯗꯤ ꯉꯝꯈꯤꯔꯣꯏ ꯍꯥꯏ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯒꯦꯝ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏ ꯇꯥꯔꯒꯗꯤ ꯂꯨꯄꯥ 50,000 ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯥꯁꯤ
ꯈꯔꯗꯤ ꯀꯨꯏꯔꯦꯀꯣ ꯃꯣꯇꯣ G85 ꯀꯗꯣ ꯑꯗꯨꯝ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯐꯩ ꯃꯗꯨ ꯒꯦꯝ ꯁꯥꯟꯅꯕꯒꯨꯝꯕ ꯅꯨꯡꯉꯥꯏꯅꯤ ꯃꯗꯨ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯐꯦꯠ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯕꯔꯨꯟꯅ ꯌꯥꯝꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯕꯣ ꯍꯥꯏ ꯕꯔꯨꯟ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯍꯋꯥꯏ ꯊꯣꯡꯉꯦꯀꯣ ꯑꯗꯨꯒ ꯑꯩ ꯂꯥꯏꯚꯁꯤ ꯂꯣꯏꯔꯒ ꯆꯥꯒꯦꯅ ꯆꯥꯗꯕꯤ ꯉꯥꯏ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯂꯥꯏꯚꯁꯤ ꯂꯣꯏꯔ ꯆꯥꯔꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯇ꯭ꯔꯤ ꯑꯩ ꯂꯩꯇꯦ ꯃꯌꯥꯝꯗꯤ ꯆꯥꯔꯕ꯭ꯔꯣ ꯃꯌꯥꯝ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯃꯦꯟ ꯑꯃꯨꯛꯇꯪ ꯁꯠ ꯏꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤꯗꯣ ꯀꯔꯤ ꯕꯤꯄꯤꯟꯒꯤꯗꯣ ꯑꯩꯒꯤ ꯃꯤꯡꯗꯣ ꯃꯤꯡꯗꯣ ꯌꯥꯝꯅ ꯁꯥꯡꯃꯟꯕꯗꯨꯗꯀꯣ ꯃꯤꯡꯗꯣ ꯑꯩꯅ ꯁꯝꯖꯟꯕꯅꯤꯗ ꯖꯤꯕꯤ ꯍꯥꯏꯗꯤ ꯊꯤꯕꯁꯨ ꯂꯥꯏꯔꯅꯦꯅ ꯑꯇꯣꯞꯄ ꯀꯩ ꯊꯣꯟꯁꯤꯒꯦꯅ ꯊꯣꯟꯕꯁꯨ ꯋꯥꯈꯜꯁꯤꯗ ꯊꯣꯛꯇ꯭ꯔꯕꯀꯣ ꯑꯗ ꯍꯥꯟꯅ ꯊꯣꯟꯈꯤꯕꯗ ꯑꯩ ꯃꯤꯡꯗꯣ ꯊꯣꯟꯈꯤꯕꯗꯨꯗ ꯑꯗꯨꯝ ꯑꯩꯒꯤ ꯃꯤꯡꯁꯤꯗ ꯀꯔꯤ ꯊꯣꯟꯕ ꯌꯥꯗꯒꯦꯅ ꯁꯝꯖꯜꯂꯒ ꯀꯩ ꯂꯩꯒꯦꯅ ꯊꯤꯔꯛꯄ ꯃꯇꯝꯁꯤꯗ ꯕꯔꯨꯟꯅ ꯏꯌꯥꯝꯕ ꯑꯩꯁꯨ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯗ ꯍꯌꯦꯡ ꯂꯥꯛꯇꯧꯔꯦ ꯍꯥꯏ ꯕꯔꯨꯟ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯐꯔꯦꯅꯦꯀꯣ ꯕꯔꯨꯟ ꯄꯦꯔꯨꯗ ꯅꯠꯇ꯭ꯔꯣ ꯂꯩ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗ ꯄꯦꯔꯨꯗ ꯍꯥꯏꯈꯤꯕ ꯇꯧꯋꯦ ꯑꯗꯨ ꯌꯥꯝꯅ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯀꯔꯤ ꯀꯣꯏꯔꯨꯔꯒ ꯌꯥꯝꯅ ꯆꯠꯂꯨꯔꯒ ꯅꯨꯡꯁꯤꯔꯕ ꯏꯔꯝꯗꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯍꯥꯏꯕꯁꯦ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯕꯅꯤ ꯌꯨꯝ ꯌꯧꯔꯝꯗꯥꯏ ꯌꯧꯅꯤꯡꯕꯅ ꯈꯥꯡꯉꯝꯗ ꯈ꯭ꯔꯣꯛ ꯈꯣꯠꯄꯅꯤ ꯆꯥꯔꯦ ꯉꯥꯅꯨ ꯍꯥꯏ ꯐꯥꯔꯨꯛ ꯅꯪꯗꯣ ꯀꯥꯔꯟ ꯇꯥꯏꯀꯣ ꯉꯥꯅꯨꯕꯨ ꯃꯤꯅ ꯆꯥꯅꯕ꯭ꯔꯥ ꯇꯧꯅꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯥꯕ ꯐꯪꯗ꯭ꯔꯕ ꯑꯩꯈꯣꯏ ꯂꯩꯗ ꯇꯨꯍꯧꯔꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯟꯕ ꯐꯩ ꯍꯥꯏꯔꯝꯗꯥꯏꯗ ꯈꯤꯇꯪ ꯈꯟꯊꯕꯗꯤ ꯐꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕꯤꯔꯝꯕꯒꯤ ꯄꯦꯔꯨꯗ ꯍꯣꯏ ꯄꯦꯔꯨꯗ ꯍꯥꯏꯈꯤꯕꯅꯦ ꯊꯥꯗꯣꯏꯁꯅꯥ ꯍꯥꯏ ꯏꯃꯨꯡ ꯀꯧꯔꯤ ꯊꯥꯗꯣꯏꯁꯅꯥ ꯅꯪ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯉꯁꯥꯏꯗꯒꯤ ꯂꯥꯛꯈꯤꯕꯁꯨ ꯈꯔ ꯌꯥꯎꯔꯦ ꯑꯗꯨꯒ ꯂꯥꯛꯇꯕꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯍꯟꯇꯛ ꯀꯧꯔ ꯌꯦꯡꯉꯣ ꯃꯣꯏ ꯈꯨꯝꯃꯛꯄ꯭ꯔꯥ ꯍꯥꯏꯅ ꯐꯥꯔꯨꯛꯅ ꯍꯥꯏ ꯃꯥꯅꯦ ꯐꯥꯔꯨꯛ ꯀꯥꯏ ꯉꯥꯅꯨ ꯑꯣꯏ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯗꯨꯝꯕ ꯋꯥꯗꯣ ꯍꯥꯏꯍꯩꯗꯦ ꯑꯣ ꯄꯥꯞꯄꯨꯅꯤ ꯑꯐꯕ ꯈꯔ ꯃꯌꯥꯝꯒꯤꯁꯨ ꯈꯜꯂꯒ ꯍꯥꯏꯕ ꯇꯝꯁꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯆꯥꯔꯤ ꯐꯪꯗꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯟꯒꯗꯕꯅꯤ ꯄꯨꯡ 4ꯒꯤ ꯑꯦꯌꯥꯔꯄ꯭ꯂꯦꯟꯗ ꯍꯥꯏꯌꯦ ꯄꯨꯡ 4ꯗ ꯃꯅꯤꯄꯨꯔ ꯌꯧꯅꯤ ꯍꯥꯏꯔꯤꯌꯦ ꯕꯔꯨꯟꯁꯦ ꯑꯗꯨꯅ ꯕꯔꯨꯟ ꯃꯅꯤꯄꯨꯔ ꯍꯦꯛ ꯌꯧꯕꯒ ꯀꯔꯤ ꯐꯥꯎꯒꯦꯗꯣ ꯋꯥꯈꯟꯗ ꯍꯦꯛ ꯐꯥꯎꯕꯗꯣ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯂꯦꯟ ꯇꯧꯕꯒꯅꯦ ꯀꯔꯤ ꯐꯥꯎꯒꯦꯗꯣ ꯑꯝꯇꯪ ꯅꯤꯡꯁꯤꯡꯉꯣ ꯑꯗꯨꯒ ꯍꯌꯦꯡ ꯂꯥꯏꯚꯇ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯐꯥꯎꯒꯦꯗꯣ ꯑꯩꯁꯨ ꯋꯥꯈꯜ ꯌꯥꯝ ꯐꯥꯎꯋꯦꯕꯀꯣ ꯌꯨꯝꯒ ꯌꯧꯒꯗꯕꯁꯦ ꯑꯩꯈꯣꯏ ꯌꯨꯝꯒ ꯌꯧꯔꯝꯗꯥꯏꯒꯁꯦ ꯋꯥꯈꯜꯁꯤꯗꯤ ꯂꯣꯏꯔꯦ ꯁꯪꯁꯥꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅꯦ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯨꯛ ꯂꯩꯔꯔꯣꯏ ꯀꯥꯏꯅ ꯈꯟꯕꯒ ꯌꯥꯎꯋꯦꯕ ꯍꯣꯏ ꯃꯌꯥꯝꯁꯨ ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯉꯥꯏꯕ ꯑꯣꯏꯅ ꯍꯣꯏ ꯁꯥꯔ ꯀꯃꯦꯟꯁꯨ ꯍꯣꯏ ꯃꯊꯪ ꯃꯌꯥꯝ ꯇꯧꯁꯤꯜꯂꯛꯄꯁꯨ ꯉꯥꯏꯕ ꯑꯣꯏꯅ ꯂꯥꯏꯛ ꯑꯃꯃꯝꯇꯪꯒ ꯅꯝꯁꯤꯜꯂꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯂꯥꯏꯛ ꯃꯁꯤꯡꯁꯦ ꯈꯔ ꯌꯥꯝꯈꯠꯅꯤ ꯌꯦꯡꯕꯗꯁꯨ ꯐꯖꯅꯤ ꯑꯇꯣꯞꯄ ꯆꯪꯉꯛꯄ ꯃꯤꯅꯁꯨ ꯌꯦꯡꯀꯥꯟꯗ ꯂꯥꯏꯛ ꯌꯥꯝ ꯂꯩꯔꯝꯕꯗꯣ ꯃꯣꯏ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯂꯥꯏꯐꯁꯤꯒꯤ ꯃꯒꯨꯟꯁꯤ ꯂꯩꯅ ꯑꯣꯏꯅ ꯎꯍꯟꯕꯗꯣ ꯑꯗꯨ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯅꯨꯡꯉꯥꯏꯁꯦꯗꯅ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯁꯦ ꯑꯋꯥꯕ ꯋꯥꯈꯜ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯋꯥꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯃꯅꯤꯅ ꯑꯩꯁꯨ ꯑꯋꯥꯕ ꯃꯌꯥꯝ ꯂꯩ ꯑꯗꯣꯝꯒꯤꯁꯨ ꯃꯌꯥꯝꯒꯤꯁꯨ ꯑꯋꯥꯕ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯉꯥꯛꯇꯅꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤ 1.6 ꯕꯤꯂꯤꯌꯟꯁꯦ ꯄꯤꯄꯜꯁꯦ ꯑꯗꯨ ꯇꯣꯛꯈ꯭ꯔꯁꯤ ꯁꯣꯔꯣꯛꯇ ꯂꯝꯕꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯠꯄ ꯃꯇꯝꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩꯗꯅ ꯃꯁꯛ ꯈꯪꯕꯁꯨ ꯈꯪꯗꯕꯁꯨ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯤ ꯑꯃꯃꯝꯁꯦ ꯃꯤ ꯂꯣꯏꯅꯃꯛꯁꯦ ꯃꯁꯥꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃꯃꯝ ꯄꯨꯔꯒ ꯂꯣꯏ ꯆꯠꯂꯤ ꯉꯥꯛꯇꯅꯦꯕ ꯑꯩꯁꯨ ꯆꯠꯂꯤꯅꯦ ꯃꯥꯁꯨ ꯃꯥꯒꯤ ꯑꯋꯥꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯃꯥꯒꯤ ꯀꯅꯥꯒꯨꯝꯕ ꯑꯋꯥꯕ ꯑꯃ ꯈꯜꯂꯒ ꯋꯥꯈꯜꯗꯨꯗ ꯂꯣꯏ ꯆꯠꯂꯤ ꯉꯥꯛꯇꯅꯦꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯂꯩꯇꯕ ꯅꯠꯇꯦ ꯂꯩ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯒꯤꯁꯨ ꯅꯤꯡꯊꯧꯒꯤꯁꯨ ꯋꯥꯠꯂꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯅꯕ ꯑꯋꯥꯕꯗꯣ ꯀꯥꯎꯊꯣꯛꯅꯕ ꯍꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯅꯕ ꯍꯥꯏꯅ ꯁꯨꯝ ꯅꯣꯛꯅꯤꯡꯅꯕ ꯅꯣꯛꯅꯤꯡꯗ꯭ꯔꯒꯁꯨ ꯃꯌꯥꯝꯗꯣ ꯅꯣꯛꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯁꯨꯝ ꯑꯩ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯔꯒ ꯑꯗꯨꯝ ꯉꯥꯡꯕꯅꯦ ꯃꯁꯤꯗꯩꯁꯤꯗ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯁꯤ ꯊꯧꯑꯣꯏꯗꯕꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯦꯝꯀ ꯊꯥꯏꯅꯕꯅꯦꯅꯁꯨ ꯈꯟꯕꯤꯒꯅꯨ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯝꯕꯒꯤ ꯃꯣꯇꯤꯞꯇ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯉꯁꯤꯐꯥꯎꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯅꯣꯛꯊꯣꯛꯄ ꯌꯥꯅꯕ ꯍꯔꯥꯎ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕ ꯌꯥꯅꯕ ꯍꯥꯏꯅ ꯈꯜꯂꯒ ꯍꯥꯏꯕꯅꯦ ꯃꯌꯥꯝꯅ ꯌꯥꯕꯤꯅꯤꯡꯉꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯕꯤꯅꯤꯡꯉꯒꯗꯤ ꯂꯥꯏꯛ ꯅꯠꯇꯦ ꯅꯥꯀꯟꯗ ꯀꯩꯅꯣ ꯂꯞ ꯁꯥꯏꯟꯒꯤꯔ ꯀꯩꯅꯣ ꯕꯇꯟ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯣ ꯑꯃꯃꯝꯇꯪ ꯅꯝꯁꯤꯟꯕꯤꯔꯣ ꯑꯗꯨ ꯇꯥꯔꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯤ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯉꯦꯅ ꯑꯩ ꯈꯟꯖꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯉꯥꯡꯉꯤꯕ ꯃꯑꯣꯡꯁꯦ ꯗ ꯋꯦ
ꯑꯩꯅ ꯉꯥꯡꯉꯤꯕ ꯁ꯭ꯇꯥꯏꯜꯁꯦ ꯃꯁꯤ ꯑꯩ ꯍꯣꯡꯗꯣꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯇꯥꯎ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯑꯩ ꯂꯥꯛꯑꯦ ꯀꯥꯏ ꯀꯥꯏꯗ ꯍꯥꯏꯔꯤꯌꯦ ꯃꯥꯅꯤ ꯊꯣꯏꯕꯤꯅ ꯊꯥꯗꯣꯏ ꯁꯅꯥꯅ ꯃꯥꯒꯤ ꯃꯇꯥꯎ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯀꯥꯏꯗ ꯂꯩꯒꯦ ꯀꯧꯔꯤ ꯃꯣꯏ ꯁꯔꯗꯥꯔ ꯂꯥꯛꯑꯦꯅ ꯍꯌꯦꯡꯗꯤ ꯈꯤꯇꯪ ꯉꯟꯅ ꯇꯧꯁꯦ ꯏꯅꯥꯎꯒꯤ ꯊꯕꯛꯄꯨꯗꯤ ꯆꯤꯜꯂꯝꯒꯅꯤ ꯃꯅꯤꯄꯨꯔꯗ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯍꯥꯏ ꯏꯌꯥꯝꯕ ꯑꯩ ꯌꯥꯔꯤꯈꯩꯗꯤ ꯉꯟꯅ ꯇꯧꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯃꯇꯝ ꯑꯀꯛꯅꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯀꯥꯏꯊꯣꯛꯄ ꯍꯥꯏꯃꯟꯗꯅ ꯑꯩ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯏꯀꯥꯏꯔꯦ ꯋꯥꯔꯦ ꯈꯤꯇꯪ ꯋꯥꯏ ꯃꯔꯝꯗꯤ ꯑꯩ ꯁꯇꯔꯗꯦ ꯁꯟꯗꯦ ꯈꯛ ꯁꯨꯇꯤ ꯑꯣꯏꯕꯅꯤꯅꯀꯣ ꯁꯪꯕꯅꯤ나 ꯃꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯗ ꯌꯥꯗꯕ ꯊꯕꯛ ꯃꯌꯥꯝꯗꯤ ꯂꯣꯏ ꯇꯧꯗꯣꯏꯅꯦꯕ ꯀꯅꯥꯒꯤ ꯐꯤꯔꯣꯜ ꯁꯨꯕ ꯈꯣꯠꯄ ꯂꯩꯗꯅ ꯑꯗꯩꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯞꯇꯥꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯩꯔꯨꯗꯣꯏꯅꯤꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯊꯕꯛꯁꯤ ꯈꯔꯗꯤ ꯌꯥꯝꯃꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯑꯩ ꯁꯠ ꯇꯧꯊꯣꯛꯑꯀꯥꯟꯗ ꯂꯣꯏꯕꯒ ꯂꯥꯏꯛ ꯇꯧ ꯌꯥꯅꯕ ꯍꯥꯏꯅ ꯑꯩꯁꯨ ꯈꯜꯂꯤ ꯈꯔ ꯊꯨꯅ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯀꯗꯣꯏꯅꯣ ꯍꯥꯏꯁꯦ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯄ꯭ꯂꯥꯟꯁꯦ ꯈꯤꯇꯪ ꯁꯥꯡꯅ ꯋꯥꯠꯂꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯂꯥꯛꯇꯤ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯑꯗꯨ ꯐꯔꯛ ꯇꯥꯒꯗꯕ ꯈꯔ ꯂꯩꯕꯁꯤꯅ ꯑꯩ ꯉꯝꯗ꯭ꯔꯤ ꯑꯗꯣ ꯂꯥꯛꯑꯝꯗꯥꯏꯗ ꯁꯣꯏꯅ ꯈꯪꯍꯜꯂꯛꯀꯦ ꯍꯞꯇꯥ ꯑꯃ ꯑꯅꯤ ꯃꯃꯥꯡꯗ ꯑꯩ ꯂꯥꯏꯚ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯁꯣꯏꯅ ꯈꯪꯍꯜꯂꯛꯀꯦ ꯅꯠꯇ꯭ꯔꯁꯨ ꯑꯩ ꯑꯌꯥꯝꯕꯗ ꯑꯩ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯀꯩꯗ ꯑꯩ ꯑꯗꯨꯝ ꯄꯥꯎ ꯈꯪꯍꯟꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯀꯅꯥ ꯂꯥꯛꯑꯝꯃꯒꯦ ꯁꯣꯏꯍꯦꯜꯒꯗꯣ ꯂꯥꯛꯑꯝꯃꯕꯅꯤ ꯅꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯁꯣꯏꯍꯦꯜꯍꯣꯏ ꯀꯔꯤ ꯍꯣꯏ ꯅꯣꯏ ꯃꯌꯥꯝ ꯌꯥꯎꯗꯕꯗꯨꯗ ꯍꯟꯈ꯭ꯔꯕ ꯀꯩꯅꯣ ꯎꯈꯤꯗ꯭ꯔꯦ OnePlus Note 5 CE ꯀꯔꯝꯕꯅ ꯐꯒꯦ ꯑꯁ Note 5ꯅ ꯐꯔꯦ ꯃꯔꯨꯞ Note 5ꯗꯤ ꯂꯨꯄꯥ 30,000-40,000ꯒꯤ ꯆꯥꯡꯗ ꯂꯩꯗꯅꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯂꯨꯄꯥ 30,000 ꯐꯥꯎꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯑꯣꯐꯔ ꯕꯦꯡ ꯑꯣꯐꯔꯒꯨꯝꯕ ꯀꯩ ꯍꯥꯞꯄꯒ ꯂꯩꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇ ꯑꯩꯒ ꯁꯨꯝ ꯄꯨꯟꯅ ꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯃꯤꯟꯅꯕ ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯅ ꯃꯥꯁꯨ ꯐꯣꯟ ꯑꯃ ꯂꯨꯄꯥ 30,000 ꯑꯗꯨꯋꯥꯏꯗ ꯃꯥꯗꯤ ꯒꯦꯝ ꯁꯥꯟꯅꯕ ꯈꯣꯠꯅꯕꯁꯨ ꯈꯔ ꯄꯥꯝꯃꯦꯅ ꯍꯥꯏꯕꯗꯒꯤ ꯃꯉꯣꯟꯗ ꯐꯣꯟ ꯑꯝꯇ ꯁꯖꯦꯁ ꯇꯧꯋꯦꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯦꯡꯉꯝꯕꯅꯦ ꯊꯤꯔꯝꯕꯅꯦꯕꯀꯣ ꯑꯗꯣ OnePlus Note 5ꯁꯦ ꯌꯥꯝ ꯐꯔꯦ Snapdragon 8 Generation 3ꯅꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯁꯦ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯌꯥꯝ ꯐꯖꯅ ꯗꯤꯁꯦꯟꯠ ꯑꯣꯏꯔꯦꯀꯣ ꯀꯦꯃꯦꯔꯥꯁꯨ ꯃꯌꯦꯛ ꯁꯦꯡꯉꯦ ꯕꯦꯇ꯭ꯔꯤꯁꯨ 6,800 ꯑꯣꯏꯔꯦ ꯆꯥꯔꯖꯤꯡꯁꯨ 80 ꯋꯥꯠꯀꯤ ꯐꯥꯁ ꯆꯥꯔꯖꯤꯡ ꯑꯣꯏꯔꯦ ꯑꯗꯩꯗꯤ ꯑꯁ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯟꯗꯨꯁꯨ ꯀꯣ ꯑꯥꯏꯐꯣꯟꯒꯤ ꯇꯥꯏꯞꯇꯒ ꯌꯥꯝꯅ ꯁ꯭ꯂꯤꯝ ꯑꯦꯟ ꯀꯩꯅꯣ ꯑꯣꯏꯕ ꯗꯤꯖꯥꯏꯟ ꯕ꯭ꯌꯨꯇꯤꯐꯨꯜ ꯗꯤꯖꯥꯏꯟ ꯍꯥꯏꯇꯥꯔꯦꯅꯦ Note 5 ꯌꯥꯝ ꯐꯔꯦ ꯑꯩ ꯋꯥꯈꯜꯗ ꯁꯖꯦꯁ ꯇꯧꯕ ꯌꯥꯕ ꯐꯣꯟꯅꯤ 30Kꯒꯤ ꯔꯦꯟꯖꯇ Note 5 ꯀꯥꯎꯊꯣꯛꯑꯦꯍꯦ ꯏꯕꯨꯡ ꯂꯥꯏꯛ ꯅꯝꯗ꯭ꯔꯤ ꯑꯁ ꯐꯥꯏꯟ ꯇꯥꯅꯤ ꯊꯥꯗꯣꯏ ꯃꯁꯤꯡ ꯋꯥꯠꯂꯦꯅ ꯈꯜꯂꯦ ꯑꯗꯨ ꯇꯧꯅꯨ ꯆꯪꯉꯛꯄꯒ ꯁꯠ ꯀꯤꯠ ꯀꯤꯠ ꯅꯝꯁꯤꯟꯒꯗꯕꯅꯤ ꯃꯌꯥꯝꯗꯗꯤ ꯊꯧꯔꯤꯕꯅꯤ ꯊꯧꯔꯤꯕꯅꯤ ꯉꯁꯥꯏꯗꯒꯤ ꯂꯥꯏꯛ ꯅꯝꯃꯣ ꯍꯥꯏꯅ ꯃꯁꯤꯡ ꯋꯥꯠꯂꯦꯅ ꯈꯜꯂꯦ ꯑꯗꯨ ꯇꯧꯅꯨ ꯑꯗꯨꯝꯕꯗꯣ ꯐꯥꯏꯟ ꯇꯥꯅꯤꯀꯣ ꯏꯕꯨꯡ ꯑꯩ ꯁꯥꯎꯗꯣꯔꯦ ꯀꯃꯦꯟ ꯆꯨꯝꯅ ꯄꯥꯗꯦ ꯀati ꯗꯥꯏ ꯍꯥꯏꯕꯅꯦ kati ꯗꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯨꯔꯥꯟꯕ ꯃꯌꯥꯝꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯔꯗꯥꯔ ꯂꯥꯛꯑꯦ ꯅꯣꯏꯒꯤ ꯁꯔꯗꯥꯔ ꯂꯥꯛꯑꯕꯅꯤꯅ ꯁꯥꯃꯨ ꯀꯅꯥ ꯀꯥꯂꯤꯌꯥ ꯂꯣꯏ ꯊꯣꯛꯅꯔꯛꯑꯣ ꯍꯧꯖꯤꯛ ꯀꯃꯦꯟ ꯇꯧꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯂꯣꯏ ꯇꯧꯁꯜꯂꯣ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯁꯔꯗꯥꯔꯅ ꯅꯣꯏ ꯃꯌꯥꯝ ꯐꯥꯏꯟ ꯂꯧꯖꯈ꯭ꯔꯅꯤ ꯑꯩꯗꯤ ꯌꯥꯎꯗꯦ Tomba, which mobile is best? Should I tell you? Tomba, which mobile is best ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯌꯥꯝꯅ ꯂꯨꯕ ꯀꯣꯏꯁꯟ ꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟ ꯍꯥꯏꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟꯁꯤꯗꯤ ꯈꯟꯗꯣꯛꯄ ꯌꯥꯝ ꯋꯥꯔꯅꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯣꯚꯔꯑꯣꯜ ꯌꯦꯡꯀꯥꯟꯗꯀꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯑꯦꯟꯗꯀꯣ iPhone 16 Pro ꯂꯣꯏꯅꯃꯛꯇ ꯌꯦꯡꯀꯥꯟꯗ iPhone 16 Pro ꯑꯗꯣ Motorola S60 Pro OnePlus Note 5 ꯀꯔꯝꯕ ꯂꯩꯁꯤꯒꯦ ꯍꯥꯏꯌꯦ ꯐꯔꯨꯛ ꯑꯩꯗꯤ OnePlus Note 5ꯅꯕꯨ ꯍꯦꯟꯅ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ ꯑꯗꯨꯗ ꯗꯤꯖꯥꯏꯟꯗꯣ ꯄꯥꯝꯗꯕ ꯃꯣꯇꯣꯔꯣꯂꯥꯒꯤ ꯀꯩꯅꯣꯗꯨ ꯄꯥꯝꯗꯕꯗꯨ ꯃꯈꯥ ꯄꯣꯜꯂꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯀꯩꯀꯩ ꯁꯣꯐꯋꯦꯌꯔꯒꯨꯝꯕ ꯀꯩꯗꯗꯤ ꯁ꯭ꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗꯀ ꯃꯥꯟꯅꯅ ꯃꯣꯇꯣꯔꯣꯂꯥꯁꯨ ꯄꯤꯌꯦꯕꯀꯣ ꯁꯣꯐꯋꯦꯌꯔ ꯀꯩꯀꯩꯒꯨꯝꯕꯗꯁꯨ ꯑꯗꯨꯝ ꯌꯦꯡꯕꯗ ꯐꯤꯆꯔꯁꯤꯡꯗꯨꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯈꯦꯠꯅꯕ ꯅꯣꯞꯄꯁꯨ ꯑꯣꯏꯗꯦꯕꯀꯣ ꯑꯣꯚꯔꯑꯣꯜ ꯑꯩꯅ ꯁꯨꯝ ꯍꯣꯜ ꯄꯦꯀꯦꯖꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯗꯤ OnePlus Note 5ꯁꯤꯅ ꯐꯩꯌꯦꯅ ꯈꯟꯕ ꯉꯔꯥꯡꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯦꯡꯕꯅꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯃꯥꯏ iQOO Neo 10R ꯑꯗꯨꯗꯨꯒ ꯑꯅꯤꯁꯦ ꯁꯖꯦꯁ ꯇꯧꯕꯅꯦ ꯑꯩꯅ ꯑꯅꯤꯁꯤ ꯃꯅꯨꯡꯁꯤꯗ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯃꯥꯅ ꯑꯅꯤꯁꯤꯗ
ꯑꯃꯇꯪ ꯍꯥꯏꯔꯛꯑꯣ ꯈꯤꯇꯪ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯨꯝꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯗꯒꯤ ꯈꯤꯇꯪ ꯊꯥꯖꯕ ꯌꯥꯕ ꯄꯣꯠ ꯑꯃꯁꯨ ꯑꯣꯏꯕ ꯒꯦꯝ ꯁꯥꯟꯅꯕꯒꯤ ꯈꯣꯠꯄꯒꯤ ꯍꯥꯏꯇꯥꯔꯒꯁꯨ OnePlus Note 5ꯇꯁꯨ ꯕꯦꯇ꯭ꯔꯤꯗ ꯈꯔ ꯍꯦꯜꯂꯛꯑꯦ ꯀꯦꯃꯦꯔꯥꯁꯨ ꯃꯉꯣꯟꯗ OnePlus 80 ꯁꯦꯟꯁꯔ ꯑꯣꯏꯔꯝꯕ ꯑꯃꯗꯨꯅ IMX882 ꯑꯣꯏꯔꯝꯕ ꯈꯔ ꯑꯔꯤꯕ ꯁꯦꯟꯁꯔ ꯑꯣꯏꯕꯀꯣ ꯑꯗꯨꯗꯨꯅ OnePlus Note 5 ꯍꯥꯏꯅꯤꯡꯉꯦ ꯑꯩꯗꯤ ꯑꯗꯣ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥꯕꯨꯗꯤ ꯄꯣꯜꯂꯦ ꯐꯔꯣ ꯑꯗꯨ ꯈꯤꯇꯪ ꯑꯅꯤꯗꯨ ꯑꯗꯨꯝ ꯑꯃ ꯍꯦꯛꯇꯗꯤ ꯂꯩꯔꯔꯣꯏꯅ ꯈꯜꯂꯦ ꯉꯥꯎꯏ ꯊꯣꯛꯂꯛꯄꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯍꯥꯟꯅ ꯇꯧꯔꯁꯦ ꯃꯥꯅꯦ ꯏꯌꯥꯝꯕ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯊꯥꯕ ꯈꯨꯗꯤꯡ ꯌꯥꯝꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯊꯣꯠꯂꯒ ꯂꯩꯈꯤꯕꯁꯤꯡꯗꯨꯒꯤ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟ ꯑꯃ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯦ ꯐꯣꯟ ꯑꯃ ꯆꯦꯟꯕꯒꯤ ꯄꯥꯁꯋꯥꯔꯗꯁꯨ ꯀꯥꯎꯈ꯭ꯔꯦ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕꯤꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯎ ꯃꯊꯥ ꯁꯥꯔꯦ ꯍꯥꯏ ꯕꯤꯄꯤꯟꯅ ꯄꯥꯁꯋꯥꯔꯗ ꯀꯥꯎꯈ꯭ꯔꯒꯗꯤ ꯅꯣꯔꯃꯦꯜ ꯑꯩꯈꯣꯏꯒꯤ ꯇꯨ ꯋꯦ ꯑꯣꯊꯦꯟꯇꯤꯀꯦꯁꯟꯗꯣ ꯑꯩꯈꯣꯏꯒꯤ ꯇꯨ ꯐꯦꯛꯇꯔ ꯑꯣꯊꯦꯟꯇꯤꯀꯦꯁꯟ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜꯗꯒ OTP ꯊꯥꯕꯗꯣ ꯔꯤꯀꯣꯕꯔꯤ ꯃꯦꯜꯒꯨꯝꯕ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯝꯕ ꯍꯥꯞꯇꯕ ꯑꯣꯏꯇꯥꯔꯒꯗꯤ ꯐꯣꯔꯋꯥꯔꯗ ꯄꯥꯁꯋꯥꯔꯗ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯣꯞꯁꯟ ꯀꯩ ꯂꯩꯕ ꯑꯗꯨꯝꯕꯗ ꯆꯪꯉꯒꯗꯤ ꯌꯥꯅꯤꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯍꯥꯞꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯇꯨ ꯋꯦ ꯑꯣꯊꯦꯟꯇꯤꯀꯦꯁꯟꯒꯤ ꯍꯥꯞꯈꯤ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯅꯝꯕꯔꯗꯨꯗ OTPꯒꯗꯣ ꯆꯠꯇꯣꯏꯅꯦ ꯑꯗꯨꯅ ꯃꯗꯨꯗꯤ ꯌꯥꯗꯕꯅꯦ ꯃꯃꯥꯡꯗꯁꯨ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃꯈꯛ ꯑꯩꯒꯤ ꯁꯨꯝ ꯐꯣꯟ ꯆꯦꯅꯦꯜꯁꯤꯗ ꯌꯦꯡꯕ ꯑꯩꯒꯤ ꯃꯔꯨꯞ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯈꯛꯅ ꯃꯥꯒꯤ ꯏꯃꯦꯜ IDꯒ ꯄꯤꯔꯛꯑꯦ ꯄꯥꯁꯋꯥꯔꯗꯀ ꯄꯤꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯝꯇ ꯔꯤꯀꯣꯚꯔ ꯇꯧꯕꯤꯔꯣ ꯑꯩꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯦ ꯌꯥꯗꯦ ꯀꯩꯒꯤꯅꯣꯗꯤ ꯃꯥꯏ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨ ꯑꯃꯗꯨꯗ ꯑꯦꯛꯇꯤꯞ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯗ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯅ ꯃꯉꯣꯟꯗ ꯂꯩꯔꯝꯗꯕ ꯐꯣꯟꯗꯨꯅ ꯑꯗꯨꯗꯨꯅ OTPꯁꯦ ꯑꯗꯨꯒꯤ ꯅꯝꯕꯔꯗꯨ ꯑꯗꯨꯝ ꯆꯠꯂꯩꯗꯅ ꯌꯥꯈꯤꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯅꯠꯇꯕ ꯑꯣꯏꯇꯥꯔꯒꯗꯤ ꯔꯤꯁꯦꯞ ꯇꯧꯕ ꯌꯥꯅꯤ ꯑꯗꯨꯒ ꯔꯤꯀꯣꯕꯔꯤ ꯃꯦꯜꯒꯨꯝꯕ ꯍꯥꯞꯈꯤ ꯇꯥꯔꯗꯤ ꯀꯔꯝꯕ ꯔꯤꯀꯣꯕꯔꯤ ꯃꯦꯜꯅꯣ ꯌꯦꯡꯕꯤꯔꯣ ꯔꯤꯀꯣꯕꯔꯤ ꯃꯦꯜꯗꯨꯗ ꯆꯠꯇꯣꯏꯅꯦ ꯑꯗꯨ ꯔꯤꯀꯣꯚꯔ ꯇꯧꯕꯁꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯅꯤ ꯏꯟ ꯀꯦꯁ ꯑꯗꯨ ꯁꯨꯡꯉꯝ ꯉꯝꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯞꯁꯟꯗꯤ ꯖꯤꯃꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯞ ꯀꯁꯇꯃꯔ ꯀꯦꯌꯔꯒꯨꯝꯕ ꯃꯣꯏꯒꯤ ꯀꯦꯌꯔ ꯁꯦꯟꯇꯔ ꯂꯩꯗꯅꯀꯣ ꯃꯣꯏꯒꯤ ꯃꯦꯜ IDꯗꯨꯗ ꯑꯃꯨꯛꯇꯪ ꯃꯣꯏꯒ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯣꯏꯗ ꯃꯦꯜ ꯑꯃ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯉꯛꯄꯅꯦ ꯃꯣꯏꯅ ꯔꯤꯀꯣꯚꯔ ꯇꯧꯕꯤꯕ I am currently holding the iPhone 14. It's been 2 years. Tomba, then there is no need for you to upgrade into iPhone 15 or 16. You can use the iPhone 14 for at least 2-3 years more, and after that you can change if you wish. Otherwise, you can use this iPhone 40. It's good. And upgrading phone every year, it's not a good. I think suggestion. I will not suggest you to upgrade your phone very frequently. I'm going to make a charge now. That is why I told you which one is better. Change, okay. Charge, sorry, change again. Okay, if you are planning to go for change, then you have already using iPhone 14. You are in iPhone atmosphere. I think you are not going to change your option into Android. So if you want to upgrade iPhone, at least iPhone 15. iPhone 15, 16, animal yared. It's depend on your budget also, Tomba. If you have the budget to buy iPhone 16 Pro or 15 Pro, definitely you can buy 15 Pro, 16 Pro. That will be a better option. If you have a budget like in India, it's around 50 to 60. You can check 15 or 16. ꯑꯩ ꯁꯥꯎꯗꯣꯔꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩ ꯂꯥꯛꯑꯝꯃꯤ ꯅꯣꯏꯕꯨ ꯊꯣꯛꯂꯛꯑꯝꯃꯤ ꯉꯥꯡꯅ ꯋꯥꯈ꯭ꯔꯦ ꯅꯣꯏꯁꯦ ꯐꯔꯣꯏꯗꯧꯔꯤ ꯃꯥꯅꯤꯅꯦ ꯌꯥꯝꯅ ꯉꯥꯡꯅꯕ ꯃꯁꯥꯅ ꯈꯪꯅ ꯁꯠ ꯀꯃꯦꯟ ꯇꯧꯗꯦꯕ ꯑꯗꯣꯏꯁꯤꯅ ꯁꯥꯎꯔꯅꯤ ꯅꯣꯏ ꯃꯌꯥꯝ ꯍꯣꯔꯦꯟ ꯃꯊꯪꯗꯩ ꯅꯣꯏ ꯀꯧꯕ ꯈꯨꯝꯖꯔꯛꯑꯔꯣꯏ ꯇꯣꯝꯕ ꯗꯨꯕꯥꯏ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏ ꯑꯩꯁꯨ ꯗꯨꯕꯥꯏ ꯌꯥꯝ ꯆꯠꯅꯤꯡꯕꯅꯤ ꯍꯥꯏ ꯊꯣꯏꯕꯤꯅ ꯊꯣꯏꯕꯤ ꯗꯨꯕꯥꯏ is a very good place ꯍꯥꯏ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯈꯔꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯈꯔꯗ ꯑꯗꯨꯝ ꯇꯥꯈꯤꯕ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯅ ꯆꯠꯂꯨꯕ ꯃꯤꯁꯤꯡꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯑꯗꯨꯝ ꯌꯥꯎꯋꯤ ꯗꯨꯕꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯄꯩꯁꯥꯒꯤ ꯀꯩꯅꯣꯅꯤ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯒꯤ ꯃꯤꯁꯤꯡꯒꯤ ꯂꯩꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨꯝꯕ ꯑꯦꯛꯁꯄꯦꯟꯁꯤꯞ ꯑꯣꯏꯕ ꯁꯤꯇꯤ ꯑꯃꯗꯤ ꯑꯣꯏꯌꯦꯅ ꯇꯥꯏ ꯑꯗꯨꯒ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯗꯦ
ꯑꯩꯈꯣꯏ ꯌꯥꯝ ꯏꯖꯤ ꯑꯣꯏꯕ ꯂꯥꯏꯐꯁ꯭ꯇꯥꯏꯜꯗꯤ ꯑꯣꯏꯗꯦ ꯃꯣꯏꯗ ꯂꯩꯅꯔꯤꯁꯤꯡꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯄꯩꯁꯥ ꯐꯦꯛꯀꯣ ꯇꯃꯥꯁꯥ ꯗꯦꯈꯣ ꯍꯥꯏꯗꯨꯅꯤ ꯄꯩꯁꯥꯕꯨ ꯂꯩꯔꯗꯤ ꯂꯣꯏ ꯌꯥꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯅ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦ ꯑꯗꯣ ꯄꯩꯁꯥ ꯁꯦꯟ ꯇꯥꯟꯕ ꯌꯥꯕ ꯈꯣꯠꯄꯒꯤ ꯑꯣꯞꯁꯟꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯀꯣ ꯗꯨꯕꯩꯗ ꯀꯩꯗ ꯑꯗꯩꯗꯤ ꯁꯥꯎꯗꯤꯗ ꯌꯨ ꯑꯦꯗ ꯑꯇꯩꯁꯤꯡꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔ ꯄꯩꯁꯥ ꯇꯥꯜꯂꯒ ꯂꯩꯕꯁꯨ ꯎꯏ ꯑꯇꯣꯝꯕꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩꯕꯅꯤꯅ ꯑꯇꯣꯝꯕꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯨꯒ ꯊꯕꯛ ꯇꯧꯕ ꯀꯣꯔꯄꯣꯔꯦꯠꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅꯕꯨ ꯑꯣꯏꯔꯁꯨ ꯃꯣꯏꯅ ꯂꯩꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒ ꯑꯃꯨꯛ ꯈꯦꯠꯅꯗꯣꯏꯅꯤꯅꯀꯣ ꯈꯦꯠꯅꯕꯗꯤ ꯃꯌꯥꯝ ꯂꯩꯔꯅꯤ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯂꯝ ꯑꯃꯗꯤ ꯑꯣꯏꯌꯦ ꯃꯣꯏꯒꯤ ꯂꯝꯁꯦ ꯋꯥꯔꯪꯒꯟꯕ ꯃꯤꯇꯩꯅ ꯁꯥꯔ 8 ꯖꯦꯟ I5 का 13 जेन I5 का ꯁꯨꯝ ꯈꯦꯠꯅꯕ ꯍꯥꯏꯕꯅꯦ ꯍꯥꯏ ꯖꯦꯅꯦꯔꯦꯁꯟ ꯅꯧꯕ ꯑꯃ ꯍꯥꯏꯁꯤꯗꯤ ꯃꯥꯅ ꯑꯗꯨꯝ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯔꯤꯁꯦꯟꯠ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪ ꯄꯔꯐꯣꯔꯃꯦꯟꯁꯇ ꯀꯩꯗ ꯑꯦꯠꯂꯤꯁ 10% to 12% ꯑꯣꯏꯔꯁꯨ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯤ ꯅꯨꯡꯉꯥꯏꯒꯗꯣꯏꯅꯤꯅꯀꯣ ꯑꯗꯨꯗ I5 12 ꯖꯦꯅꯦꯔꯦꯁꯟ 13 ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯁꯦ ꯀꯩꯁꯨ ꯌꯥꯝꯅ ꯈꯦꯠꯅꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯣꯁꯦꯁꯔꯗꯨꯗ ꯌꯦꯡꯒꯗꯕꯁꯦ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ H ꯀꯥꯏꯅ ꯊꯥꯕ ꯑꯗꯩꯗꯤ ꯃꯥꯒꯤ U ꯀꯥꯏꯅ ꯊꯥꯕ ꯂꯩꯕꯅꯦꯕꯀꯣ Uꯒꯨꯝꯕ ꯊꯥꯕꯒꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯇꯥꯛꯁꯀꯨꯝꯕ ꯈꯣꯠꯄ ꯑꯗꯨꯝꯕꯒꯤꯅꯤ H ꯀꯨꯝꯕ ꯊꯥꯕꯁꯤꯅ ꯄꯔꯐꯣꯔꯃꯦꯟꯁꯀꯨꯝꯕꯒꯤ ꯈꯔ ꯍꯦꯟꯅ X ꯀꯥꯏꯅ ꯊꯥꯕꯁꯨ ꯌꯥꯎꯕꯅꯦ ꯑꯗꯨꯝꯕ ꯈꯔ ꯂꯩꯕꯅꯦ ꯑꯗꯨꯗ ꯑꯗꯨꯝ 13 ꯖꯦꯟꯗꯨꯗ I5 13 ꯖꯦꯟꯗꯨꯗ ꯑꯩꯈꯣꯏꯒꯤ H ꯀꯨꯝꯕ ꯃꯅꯤꯡꯗ ꯄ꯭ꯔꯣꯁꯦꯁꯔꯗꯨꯒꯤ ꯃꯅꯤꯡꯗ H ꯀꯨꯝꯕ ꯊꯥꯕ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯝꯕꯗꯣ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯔ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤꯅ ꯈꯜꯂꯦ ꯑꯩꯗꯤ ꯕ꯭ꯔꯣꯅ ꯍꯥꯏꯔꯗꯤ ꯌꯥꯖꯔꯦ ꯃꯃꯥꯡꯗꯁꯨ Samsung A35 ꯂꯩꯈꯤꯕꯅꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯤ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯕꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯕ꯭ꯂꯥꯏꯟꯂꯤ ꯊꯥꯖꯕꯤꯕꯗꯣ ꯃꯗꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯗꯨꯃꯛꯁꯨ ꯇꯧꯍꯟꯅꯤꯡꯗꯦ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤꯗꯨꯗ ꯆꯥꯡꯗꯝꯅꯔꯒ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣꯕꯀꯣ ꯑꯗꯨꯗ ꯐꯕꯗꯣ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯆꯥꯡꯗꯝꯅꯔꯒ ꯌꯦꯡꯉꯨꯕꯗꯨꯗ ꯃꯁꯤꯅ ꯈꯤꯇꯪ ꯐꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯑꯩꯅ ꯑꯐꯕ ꯑꯣꯏꯔꯦꯅ ꯑꯩꯒꯤ ꯋꯥꯈꯜꯅ ꯈꯟꯕꯗꯣ ꯑꯩꯅ ꯊꯦꯡꯅꯕꯗꯣ ꯑꯗꯨꯅ ꯍꯥꯏꯕꯅꯤ ꯁꯖꯦꯁ ꯇꯧꯕꯅꯤ ꯃꯗꯣ ꯏꯁꯥꯒꯤ ꯄꯥꯝꯕ ꯄꯥꯝꯗꯕꯒꯤꯁꯨ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯏꯠ ꯏꯁ ꯑꯣꯜꯁꯣ ꯚꯦꯔꯤ ꯒꯨꯗ ꯇꯨ ꯁ꯭ꯇꯗꯤ ꯍꯥꯏ ꯍꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄꯒꯤꯁꯨ ꯌꯥꯝ ꯐꯅꯦꯅ ꯈꯜꯂꯦ I will go for interview after 2 years ꯑꯣꯀꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯀꯥꯟꯗ ꯏꯟꯇꯔꯚꯤꯌꯨ ꯆꯠꯄꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯣꯏ ꯇꯣꯝꯕ ꯑꯗꯨꯗꯤ ꯃꯐꯝꯗꯨꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯄꯣꯛꯅꯐꯝ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯕꯁꯦ ꯁꯤꯗꯤ ꯀꯥꯎꯗꯕ ꯐꯩ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯃꯤ ꯂꯣꯏꯅꯃꯛ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯈꯔ ꯑꯃꯗꯤ ꯇꯧꯋꯦꯕ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯑꯗꯨꯝ ꯍꯟꯈꯤꯕ ꯃꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯨꯕꯨꯗꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯣꯁꯥꯏꯇꯤꯗꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯏꯝꯄꯦꯛ ꯑꯣꯏꯈꯤꯗꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕ ꯑꯗꯨꯝ ꯇꯧꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯅꯨꯡꯉꯥꯏꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯁꯨ ꯍꯤꯡꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯔꯛꯐꯝꯗꯁꯨ ꯈꯔꯗꯤ ꯁꯦꯝꯒꯠꯄ ꯆꯤꯡꯈꯠꯂꯝꯕꯗꯤ ꯈꯔ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯣꯏꯕꯁꯨ ꯑꯣꯏꯌꯣ ꯇꯣꯝꯕ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯌꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤꯁꯨ ꯀꯥꯟꯅꯕ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯣ ꯂꯨꯝꯅ ꯂꯩꯅꯔꯤꯅꯤ ꯃꯣꯏꯁꯦ ꯍꯣꯏ ꯂꯨꯝꯗꯅ ꯂꯣꯏ ꯂꯩ ꯀꯃꯦꯟ ꯇꯧꯕꯤ ꯀꯥꯏꯔꯕ ꯀꯩꯅꯣ ꯇꯧꯔꯛꯇ꯭ꯔꯦ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯏꯁ ꯆꯦꯟꯖꯤꯡ ꯍꯥꯏ ꯇꯣꯝꯕꯅ ꯑꯃꯁꯛ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯅꯣꯏ ꯍꯥꯏ ꯃꯥꯅꯤꯅꯦ ꯊꯣꯏꯕꯤꯅꯁꯨ ꯍꯥꯏ ꯁꯥꯎꯔꯦꯅꯦ ꯀꯃꯦꯟ ꯇꯧꯔꯛꯇꯦꯅ ꯃꯌꯥꯝꯁꯦ ꯀꯃꯦꯟ ꯇꯧꯔꯣ ꯌꯦꯡꯉꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯀꯃꯦꯟ ꯇꯧꯔꯛꯇꯦꯅ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯃꯈꯥ ꯆꯠꯊꯅꯤ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯄꯥꯗ꯭ꯔꯒꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯇꯣꯄꯤꯛ ꯑꯃꯗ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯕꯗꯨꯁꯨ ꯑꯩꯕꯨꯗꯤ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯈꯜꯂꯤ ꯌꯦꯡꯉ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯤꯕ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯁꯨ ꯈꯔ ꯀꯃꯦꯟ ꯑꯃꯇꯪ ꯏꯁꯜꯂꯛꯑꯒꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯂꯥꯏꯐꯁꯦ ꯃꯈꯥ ꯁꯥꯡꯅ ꯃꯈꯥ ꯆꯠꯊꯕꯁꯨ ꯅꯨꯡꯉꯥꯏꯅꯦ ꯈꯜꯂꯤ ꯑꯗꯨꯒ ꯂꯥꯏꯐꯁꯦ ꯃꯈꯥ ꯆꯠꯊꯕꯩ ꯋꯥꯇ ꯅꯠꯇꯅ ꯍꯧꯖꯤꯛ ꯄꯨꯡꯁꯤꯁꯨ ꯄꯨꯡ 11 ꯇꯥꯁꯜꯂꯛꯑꯕꯅꯤꯅ ꯑꯩꯁꯨ ꯂꯥꯏꯐꯁꯦ ꯌꯥꯝ ꯀꯨꯏꯅꯁꯨ ꯇꯧꯔꯔꯣꯏꯕꯀꯣ ꯂꯣꯏꯁꯟꯕ ꯃꯇꯝꯁꯨ ꯌꯧꯔꯛꯑꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯂꯣꯏꯁꯟꯅꯤꯡꯉꯛꯑꯕꯅꯤ ꯋꯥꯁꯜꯂꯛꯑꯕꯅꯦꯕ ꯑꯗꯨꯝ ꯐꯝꯕꯗꯣ ꯑꯗꯨꯅ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯣ ꯀꯔꯤ ꯍꯥꯏꯒꯗꯕ ꯂꯩꯕꯗꯣ ꯑꯗꯨꯝ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯁꯤ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯍꯞꯇꯥ ꯑꯃꯃꯝ ꯂꯩꯔꯀꯥꯟꯗ ꯃꯃꯥꯡ ꯍꯞꯇꯥ ꯁꯟꯗꯦꯗꯒꯤ ꯑꯃꯨꯛ ꯉꯁꯤ ꯑꯃꯨꯛ ꯊꯦꯡꯅꯕꯅꯤꯅ ꯃꯇꯝꯁꯦ ꯌꯥꯝ ꯁꯥꯡꯅ ꯂꯩꯕ ꯀꯥꯟꯗ ꯉꯁꯤ ꯑꯃꯨꯛ ꯊꯦꯡꯅꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯊꯦꯡꯅꯩꯉꯩꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥꯗ ꯂꯧꯁꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅꯕꯁꯨ ꯌꯥꯕ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯏꯌꯥꯝꯕꯅ ꯊꯥꯗꯣꯏ ꯁꯅꯥ ꯅꯥꯕ ꯐꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯊꯥꯗꯣꯏ ꯅꯥꯕ ꯐꯔꯗꯤ ꯃꯌꯥꯝ ꯐꯕ ꯑꯣꯏꯔꯣ ꯑꯗꯨꯒ ꯏꯌꯥꯝꯕꯅ ꯍꯪꯉꯤꯕ ꯄꯥꯎꯈꯨꯝꯁꯤꯁꯨ ꯄꯤꯁꯜꯂꯛꯑꯣ ꯅꯪ ꯐꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯕꯅꯣ ꯍꯥꯏꯕꯗꯣ
ꯑꯗꯨꯒ ꯊꯣꯏꯕꯤ ꯍꯧꯕꯤ ꯏꯃꯣꯖꯤꯁ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯊꯝꯃꯛꯑꯦ ꯊꯣꯏꯕꯤꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯪꯈꯤꯕꯅꯤ ꯃꯣꯏꯔꯥꯡ ꯍꯥꯏꯗꯨꯗ ꯃꯣꯏꯔꯥꯡ ꯀꯩ ꯂꯩꯀꯥꯏꯗꯩꯅꯣꯅ ꯃꯥ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯏꯀꯥꯏꯔꯕ ꯀꯩꯅꯣ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯣꯏꯔꯥꯡꯗꯩꯅꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅꯁꯨ ꯑꯩꯁꯨ ꯃꯣꯏꯔꯥꯡ ꯌꯥꯝ ꯅꯛꯅꯕꯅꯤꯅꯀꯣ ꯑꯩꯅ ꯁꯨꯝ ꯈꯪꯕ ꯂꯩꯀꯥꯏ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗ ꯍꯧꯕꯤꯖꯝ ꯍꯥꯏꯕ ꯂꯩꯀꯥꯏꯁꯦ ꯑꯩ ꯇꯥꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯇꯥꯈ꯭ꯔꯕ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯁꯤꯒꯤ ꯀꯔꯤꯅꯤ ꯁꯥꯒꯩꯁꯤꯕꯨꯗꯤ ꯇꯥꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯔꯥꯡꯗ ꯂꯩꯕꯁꯦ ꯑꯩ ꯄꯥꯛ ꯊꯦꯡꯅꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁꯨꯝ ꯍꯪꯕꯅꯤ ꯋꯥꯔꯧ ꯌꯥꯗꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯄꯟꯈꯤꯕꯗ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯩ ꯁꯥꯔ SP 12 ꯖꯦꯅꯦꯔꯦꯁꯟ i5 ꯑꯣꯏꯔꯁꯨ ꯒꯦꯃꯤꯡꯗ ꯁꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏ ꯍꯣꯏ i5 ꯑꯣꯏ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯤ 13 ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝ ꯍꯦꯚꯤ ꯀꯩꯅꯣꯗꯤ ꯅꯠꯇ꯭ꯔꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯦꯠ ꯍꯥꯏꯇꯥꯔꯦ ꯅꯣꯔꯃꯦꯜꯁꯨ ꯑꯣꯏꯔꯔꯣꯏꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯕꯦꯁꯤꯛ ꯑꯣꯏꯕ ꯂꯦꯞꯇꯣꯞꯁꯨ ꯑꯣꯏꯔꯔꯣꯏꯕ ꯀꯩꯅꯣ ꯁꯤꯁꯇꯦꯝ ꯑꯃꯁꯨ ꯑꯣꯏꯔꯔꯣꯏꯕ ꯕꯦꯁꯤꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯗꯤ i3ꯒꯨꯝꯕꯗ 12 ꯖꯦꯅꯦꯔꯦꯁꯟ 13 ꯖꯦꯅꯦꯔꯦꯁꯟꯒꯨꯝꯕꯗ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯇꯥꯛꯁ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯄꯥꯋꯔ ꯄꯣꯏꯟ MS ꯋꯥꯔꯗ ꯑꯦꯛꯁꯦꯜ ꯑꯗꯨꯒꯨꯝꯕ ꯑꯗꯩ ꯅꯣꯔꯃꯦꯜ ꯕ꯭ꯔꯥꯎꯖꯤꯡ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯇꯥꯛꯁꯀꯨꯝꯕꯒꯤꯗꯤ i3 ꯁꯤꯅꯁꯨ ꯑꯗꯨꯝ ꯌꯥꯝ ꯁꯐꯤꯁꯦꯟ ꯏꯅꯞ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ i5 ꯀꯨꯝꯕ ꯌꯧꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯍꯦꯕꯤꯠ ꯒꯦꯃꯤꯡꯒꯨꯝꯕ ꯑꯗꯩ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒꯨꯝꯕꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯌꯥꯝ ꯃꯦꯗꯤꯌꯝ ꯍꯥꯏꯗꯤ ꯀꯩꯅꯣꯗꯀꯣ ꯌꯥꯝꯅ ꯍꯥꯏ ꯑꯦꯟꯗꯗꯤ ꯅꯠꯇ꯭ꯔꯦ i7ꯒꯨꯝꯕ i9ꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏ ꯑꯦꯟꯗ ꯒꯦꯝꯗ ꯍꯦꯛꯇ ꯐ꯭ꯂꯦꯛꯁꯤꯞ ꯂꯦꯚꯦꯜ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯏꯗꯤꯠ ꯇꯧꯕꯒꯨꯝꯕꯒꯤꯗꯤ ꯑꯗꯨꯝꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯕꯨ i5ꯁꯦ ꯑꯗꯨꯝ ꯌꯥꯔꯦ ꯃꯣꯗꯔꯦꯠ ꯑꯣꯏꯅ i5ꯁꯦ ꯑꯗꯨꯝ ꯌꯥꯔꯕꯅꯦ i5 12 ꯖꯦꯅꯦꯔꯦꯁꯟꯁꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯄ꯭ꯔꯣꯁꯦꯁꯔꯒꯤ ꯃꯅꯤꯡꯗꯁꯨ ꯃꯥꯒꯤ ꯃꯣꯗꯦꯜ ꯈꯔ ꯂꯩꯕꯅꯦꯕ ꯃꯃꯤꯡ ꯈꯔ ꯂꯩꯕꯅꯦꯕꯀꯣ 12 ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯔꯁꯨ ꯂꯣꯏ ꯃꯥꯟꯅꯗꯕꯅꯦꯕ 12 ꯖꯦꯅꯦꯔꯦꯁꯟ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯑꯗꯨꯗ U8 ꯀꯥꯏꯅ ꯂꯩꯕꯅꯦꯕ X ꯀꯥꯏꯅ ꯊꯥꯕ ꯑꯗ Uꯒꯨꯝꯕꯒ ꯊꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏꯁꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯑꯗꯨꯒ H-ꯀꯨꯝꯕ ꯊꯥ ꯇꯥꯔꯗꯤ ꯄꯔꯐꯣꯔꯃꯦꯟꯁꯀꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔꯅꯤ ꯑꯗꯨꯅ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯑꯣ ꯑꯗꯨꯒ ꯖꯦꯅꯦꯔꯦꯁꯟꯗꯣ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ 12 13 ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯇꯦꯁ ꯑꯣꯏꯕ 13ꯗꯨꯅꯗꯤ ꯈꯤꯇꯪꯗꯤ ꯍꯦꯟꯅ ꯐꯗꯣꯏꯅꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯈꯅꯥꯎꯁꯦ ꯋꯥꯁꯜꯂꯛꯑꯕꯅꯤꯀꯣ ꯋꯥꯔꯦ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯕꯗꯣ ꯁꯨꯝ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯄꯨꯡ ꯂꯦꯞꯇꯕꯤ ꯉꯥꯡꯁꯤꯜꯂꯛꯄꯅꯤನ ꯈꯅꯥꯎ ꯀꯪꯕꯩ ꯇꯥꯏꯞ ꯇꯧꯈꯠꯂꯛꯑꯕꯅꯤ ꯑꯗꯨꯅ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯑꯩ ꯌꯥꯝ ꯀꯨꯏꯅꯁꯨ ꯇꯧꯔꯔꯣꯏꯗꯅ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯕ ꯋꯥꯔꯤꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯤ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯁꯥꯟꯅꯗꯧ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯒꯗꯤ ꯀꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯣ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯑꯩ ꯌꯥꯝ ꯀꯨꯏꯅꯗꯤ ꯇꯧꯖꯔꯔꯣꯏꯒꯦ ꯑꯗꯨꯒ ꯂꯥꯏꯐꯁꯦ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯃꯇꯝ ꯑꯩ ꯌꯦꯡꯖꯔꯛꯑꯕꯅꯤꯀꯣ ꯂꯣꯏꯁꯤꯜꯂꯒꯦꯅ ꯈꯟꯖꯔꯛꯑꯕꯅꯤ ꯑꯗꯨꯅꯅꯦ ꯍꯥꯏꯔꯛꯏꯁꯦ ꯅꯪ ꯏꯕꯨꯡꯉꯣ ꯁꯥꯎ ꯌꯥꯗꯦ ꯇꯨꯝꯃꯒꯦ ꯍꯌꯦꯡ ꯊꯦꯡꯅꯔꯁꯦ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏ ꯍꯣꯏ ꯏꯌꯥꯝꯕ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯉꯁꯥꯏꯗꯒꯤꯁꯨ ꯌꯦꯡꯕꯤꯔꯤ ꯌꯥꯎꯕꯤꯔꯤꯀꯣ ꯑꯗꯨꯒ ꯃꯇꯝꯁꯨ ꯌꯥꯝꯅ ꯉꯟꯕ ꯃꯇꯝꯁꯨ ꯑꯣꯏꯗ꯭ꯔꯦ ꯄꯨꯡ 12 ꯇꯥꯁꯜꯂꯛꯄ ꯍꯥꯏꯁꯦ ꯊꯦꯡꯉꯕꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯄꯣꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯝ ꯍꯌꯦꯡꯁꯨ ꯂꯥꯏꯚ ꯇꯧꯕꯗ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯨ ꯌꯥꯏ ꯑꯗꯨꯝ ꯀꯔꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯂꯩꯕꯗꯣ ꯑꯗꯨꯝ ꯍꯌꯦꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯁꯨ ꯑꯗꯨ ꯉꯁꯥꯏꯒꯤ ꯏꯌꯥꯝꯕꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯂꯨꯄꯥ 15,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯒꯦꯃꯤꯡ ꯐꯣꯟ ꯑꯃ ꯍꯥꯏꯕꯗꯣ ꯑꯩ ꯑꯇꯣꯞꯄ ꯀꯔꯤ ꯂꯩꯒꯦ ꯑꯗꯨꯁꯨ ꯑꯩ ꯍꯥꯏꯐꯦꯠ ꯁꯔꯁ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯌꯦꯡꯉꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯁꯨ ꯍꯌꯦꯡ ꯑꯗꯨꯝ ꯂꯥꯏꯚꯇ ꯑꯗꯨꯝ ꯍꯥꯏꯔꯛꯑꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯊꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯀꯧꯔꯉꯥꯟꯕ ꯊꯥꯒꯠꯆꯔꯤꯀꯣ ꯃꯦꯛꯕꯨꯛꯀ ꯆꯨꯝꯅꯒꯤ ꯂꯦꯞꯇꯣꯞ HP ꯈꯪꯗꯦ ꯑꯦꯁꯦꯁ ꯈꯪꯗꯦ ꯂꯦꯅꯣꯚꯣ ꯈꯪꯗꯦ ꯀꯔꯝꯕ ꯄꯋꯥꯔꯐꯨꯜ ꯑꯣꯏꯒꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯕ꯭ꯔꯦꯟꯗꯗꯤ ꯆꯠꯇꯦꯕꯀꯣ ꯕ꯭ꯔꯦꯟꯗꯗꯤ ꯆꯠꯇꯦ ꯑꯗꯨꯒ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯗꯣ ꯀꯩꯅꯣꯅ ꯉꯥꯟꯕꯅ ꯍꯪꯕ ꯑꯗꯨꯃꯥꯏꯅ i5 i3 i7 i9 ꯍꯥꯏꯅ ꯂꯩꯗꯅꯀꯣ ꯏꯟꯇꯦꯜꯒꯤ ꯑꯗꯩꯗꯤ NVIDIAꯒꯤꯁꯨ ꯂꯩꯗꯅꯀꯣ Ryzen 5 6 7 Ryzen 3 5 7 ꯍꯥꯏꯅ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯁꯦꯁꯔꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒ ꯃꯦꯛꯕꯨꯛꯀꯤꯅ ꯑꯃꯨꯛ ꯃꯦꯛꯕꯨꯛꯁꯦ ꯌꯥꯝꯅ ꯑꯔꯤꯕ M1 ꯁꯦꯔꯤꯁꯇꯣ ꯃꯣꯏꯒꯤ ꯆꯤꯞꯇ M1 ꯀꯥꯏꯅ ꯌꯥꯎꯕꯗꯣ ꯑꯗꯨꯒꯤ ꯃꯦꯛꯕꯨꯛꯁꯦ ꯑꯗꯨꯝ i5ꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯃꯣꯏꯁꯦ ꯑꯗꯨꯝ ꯄ꯭ꯔꯣꯁꯦꯁꯔꯒꯁꯦ ꯑꯗꯨꯝ ꯑꯔꯤꯡꯕ ꯑꯐꯕ ꯑꯣꯏꯌꯦꯕꯀꯣ ꯑꯦꯄꯜꯒꯤ ꯀꯩꯅꯣꯁꯤꯡ ꯑꯗꯨꯅ ꯕ꯭ꯔꯥꯟꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯒꯗꯤ ꯀꯔꯝꯕꯅ ꯐꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯕ꯭ꯔꯥꯟꯒꯤꯗꯤ ꯑꯦꯄꯜꯅ ꯑꯗꯨꯝ ꯐꯩ ꯇꯥꯡꯕꯒꯤ ꯅꯠꯇꯦ ꯍꯥꯏꯔꯤꯁꯦꯀꯣ ꯇꯥꯡꯕꯒꯤꯗꯤ ꯌꯦꯡꯉꯒ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯇꯥꯡꯕ ꯃꯦꯁꯦꯁꯀꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯑꯕꯨꯡꯉꯣ ꯍꯥꯏꯌꯣ ꯍꯣꯏ ꯏꯌꯥꯝꯕ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯑꯩꯁꯨ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯗꯕꯅꯤ 21 ꯆꯠꯂꯦ ꯑꯦꯠꯂꯤꯁ ꯑꯩ 29 30 ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩ
ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 22 ꯐꯥꯖꯤꯜꯂꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯗꯕꯅꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯔꯁꯤꯅꯤ ꯂꯣꯏꯁꯤꯜꯂꯝꯕ ꯃꯇꯝꯗ ꯀꯃꯦꯟ ꯄꯥꯔꯝꯗꯅ ꯈꯣꯠꯂꯝꯗꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯂꯣꯏꯁꯤꯟꯈꯤꯕꯗꯨꯁꯨ ꯄꯥꯝꯗꯕꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯩ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯖꯔꯕꯅꯤ ꯍꯣꯏꯅꯦ ꯁꯥꯔ ꯔꯥꯏꯖꯟ ꯏꯟꯇꯦꯜꯒꯁꯦ ꯏꯟꯇꯦꯜꯅ ꯐꯗꯣꯏꯔꯥ ꯍꯣꯏ ꯑꯣꯚꯔꯑꯣꯜ ꯌꯦꯡꯀꯥꯟꯗ ꯏꯟꯇꯦꯜꯅꯗꯤ ꯈꯤꯇꯪ ꯐꯔꯦ ꯉꯁꯤꯐꯥꯎꯗ ꯃꯌꯥꯝꯅ ꯏꯟꯇꯦꯜꯁꯦ ꯑꯗꯣ ꯔꯥꯏꯖꯟꯁꯨ ꯐꯠꯇꯕꯗꯤ ꯅꯠꯇꯦ AMD ꯆꯤꯞꯁꯦꯠ ꯃꯌꯥꯝ ꯑꯃꯀꯣ ꯃꯣꯏꯁꯨ ꯑꯐꯕ ꯆꯤꯞ ꯃꯌꯥꯝ ꯑꯃ ꯂꯩ ꯄ꯭ꯔꯣꯁꯦꯁꯔꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏ ꯀꯥꯟꯗ ꯏꯟꯇꯦꯜꯅ ꯐꯔꯦ ꯍꯥꯏꯗꯅ ꯏꯟꯇꯦꯜꯒꯤ i3ꯗꯒꯤꯗꯤ ꯑꯃꯨꯛ ꯔꯥꯏꯖꯟ 5ꯒꯨꯝꯕꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯛꯑꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨꯒꯤ ꯈꯦꯠꯅꯕꯒꯤ ꯂꯣꯏꯅꯃꯛꯁꯤ ꯈꯦꯠꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯁꯦꯁꯔꯗꯨ ꯄꯤꯔꯤꯕ ꯀꯩꯅꯣꯗꯨꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯒꯨꯝꯕ ꯑꯗꯩꯗꯤ ꯑꯃꯨꯛꯁꯨ i5 ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ HDD ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯔꯠ ꯗ꯭ꯔꯥꯏꯚ ꯑꯣꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯃꯦꯃꯣꯔꯤ ꯍꯥꯏꯇꯥꯔꯗꯤ ꯕꯨꯠ ꯑꯞ ꯇꯧꯕꯒꯨꯝꯕꯗꯣ ꯃꯇꯝ ꯁꯥꯡꯅ ꯂꯧꯋꯤ SSDꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝ ꯕꯨꯠ ꯑꯞ ꯇꯧꯕꯗ ꯌꯥꯝ ꯐꯥꯁꯂꯤ ꯕꯨꯠ ꯑꯞ ꯇꯧꯋꯤ ꯑꯗꯨꯝꯕ ꯂꯣꯏꯅꯃꯛꯀꯤ ꯀꯣꯝꯕꯤꯅꯦꯁꯟ ꯑꯃꯈꯛ ꯌꯦꯡꯕ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯇꯨꯝꯃꯁꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯍꯣꯏ ꯃꯌꯥꯝꯁꯨ ꯊꯦꯡꯉꯕꯅꯤꯅ ꯇꯨꯝꯕ ꯌꯥꯕ ꯃꯇꯝꯁꯨ ꯌꯧꯔꯕꯅꯤꯅꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯑꯗꯨꯗꯤ ꯇꯟꯖꯥ ꯆꯥꯔꯤꯉꯩꯁꯤꯗ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯁꯨ ꯂꯥꯏꯐꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯍꯌꯦꯡ ꯂꯥꯏꯐꯇ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯂꯥꯛꯏꯗꯅꯀꯣ ꯑꯅꯧꯕ ꯄꯣꯂꯤꯁꯤꯗ ꯃꯌꯥꯝꯅ ꯃꯁꯤꯗ ꯃꯤꯁꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯈꯔꯁꯨ ꯂꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯟꯗꯛꯀꯤ ꯆꯠꯂꯤꯕ ꯋꯤꯛꯁꯤꯗ ꯁꯣꯏꯅ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨ ꯃꯊꯪꯗ ꯂꯥꯛꯀꯗꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯇ ꯅꯠꯇꯅ ꯑꯗꯨꯃꯥꯏꯅ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯔꯒ ꯂꯥꯏꯐꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯤꯒꯦꯅ ꯈꯜꯂꯤꯉꯩꯁꯤ ꯗ ꯕꯤꯄꯤꯟꯅ ꯀꯃꯦꯟ ꯑꯃ ꯇꯧꯁꯜꯂꯛꯑꯦ ꯑꯗꯨꯅ ꯁꯤꯒꯤ ꯀꯃꯦꯟꯁꯦ ꯄꯥꯔꯀꯥꯟꯗ ꯑꯩ ꯃꯁꯤ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯒ ꯉꯁꯥꯏ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯛꯑꯒꯦ ꯑꯗꯨꯒ ꯕꯤꯄꯤꯟꯗ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯏꯐꯇ ꯊꯦꯡꯅꯔꯁꯤ ꯑꯗꯨ ꯄꯥꯎꯈꯨꯝ ꯑꯃꯨꯛ ꯄꯤꯔꯛꯑꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯣꯔꯧ ꯉꯥꯟꯕ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ ꯀꯣꯏꯁꯟ ꯍꯪꯖꯒꯦ ꯍꯥꯏ ꯍꯣꯏ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯌꯦꯡ ꯂꯥꯏꯚ ꯇꯧꯗꯣꯏꯅꯤꯀꯣ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯇꯧꯗꯦ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯑꯩꯁꯨ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯌꯦꯡꯒꯤ ꯂꯥꯏꯚꯇ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯆꯦꯅꯦꯜ ꯑꯅꯧꯕ ꯊꯦꯡꯅꯕ ꯑꯣꯏ ꯆꯦꯅꯦꯜꯁꯦ ꯍꯦꯟꯅ ꯑꯃꯨꯛ ꯁꯦꯝꯖꯤꯜꯂꯛꯑꯒꯦ ꯃꯌꯥꯝꯅ ꯄꯥꯝꯕꯗꯣ ꯑꯗꯨꯅ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯕꯤꯄꯤꯟꯅꯁꯨ ꯍꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯅꯔꯁꯦ ꯑꯗꯨꯗꯩ ꯕꯥꯏ ꯕꯥꯏ